ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯄꯨꯔꯦꯜ ꯀꯧꯕ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯝꯃꯤ꯫ ꯃꯃꯥ ꯊꯥꯔꯤꯛ ꯑꯃꯁꯨꯡ ꯃꯄꯥ ꯖꯨꯕꯣꯟꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯄꯨꯔꯦꯜꯅꯤ꯫ ꯏꯅꯥꯛ ꯈꯨꯜꯂꯦ, ꯁꯦꯜ ꯄꯥꯏꯔꯦ, ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯌꯥꯝꯅ ꯆꯝꯖꯕ, ꯃꯤꯅꯨꯡꯁꯤ ꯍꯩꯕ ꯄꯥꯈꯪ ꯑꯃꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯄꯨꯔꯦꯜ ꯑꯗꯣ ꯁꯒꯣꯜ ꯊꯧꯗꯨꯅ ꯑꯁꯨꯝ ꯀꯣꯏꯊꯣꯔꯛꯂꯝꯃꯤ꯫ ꯆꯤꯡꯌꯥꯒꯤ ꯐꯖꯕ ꯑꯗꯨ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯆꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯁꯒꯣꯜ ꯑꯗꯣ ꯅꯨꯡ ꯑꯗꯨꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯄꯨꯔꯦꯜ ꯑꯗꯣ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯑꯣꯟꯊꯔꯛꯇꯨꯅ ꯅꯨꯡ ꯃꯔꯛ ꯑꯗꯨꯗ ꯇꯥꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯍꯨꯝꯈꯛꯅ ꯎꯕꯗꯒꯤ ꯊꯤꯟꯊꯕ ꯇꯧꯗꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯁꯣꯛ ꯑꯄꯜ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ, "ꯏꯕꯨꯡ, ꯀꯥꯏꯗ ꯁꯣꯛꯀꯦ?" ꯄꯨꯔꯦꯜ ꯅꯨꯡ ꯃꯔꯛꯇ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯃꯁꯥ ꯑꯗꯣ ꯆꯤꯛ ꯆꯤꯛ ꯂꯥꯎꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯕ ꯃꯈꯩ ꯁꯨꯒꯠꯇꯨꯅ ꯈꯥꯡꯖꯔꯝꯃꯤ꯫ ꯄꯨꯔꯦꯜꯒꯤ ꯑꯋꯥꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯃꯅ, "ꯊꯣꯏ, ꯅꯪꯒꯤ ꯌꯨꯝꯅ ꯈꯔ ꯅꯛꯏ, ꯑꯗꯨꯅ ꯏꯕꯨꯡꯁꯦ ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯒ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯐꯅꯅꯕ ꯇꯧꯕꯤꯔꯁꯤ." ꯊꯣꯏ ꯃꯥꯒꯤ ꯌꯨꯝꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯁꯦꯒꯥꯏ ꯇꯨꯒꯥꯏꯔꯕ ꯃꯐꯝ ꯑꯗꯨ ꯃꯤꯅ ꯎꯈꯤꯒꯗ꯭ꯔꯥ, ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ, ꯍꯪꯒꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅꯔ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯔꯒ, "ꯌꯥꯕꯨꯗꯤ ꯌꯥꯏ." ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯄꯨꯔꯦꯜꯕꯨ ꯅꯥꯀꯟ ꯅꯥꯀꯟ ꯁꯝꯗꯨꯅ ꯄꯨꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯕꯨꯅ ꯊꯣꯏꯅ ꯄꯨꯕꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯌꯧꯔꯕꯗ ꯊꯣꯏꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯊꯧꯔꯤ ꯄꯨꯟꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯐꯠ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯤꯗꯥ ꯑꯃ ꯊꯥꯗꯨꯅ ꯁꯣꯛꯂꯤꯕ ꯄꯨꯔꯦꯜꯕꯨ ꯍꯤꯞꯊꯍꯜꯂꯝꯃꯤ꯫ ꯊꯣꯏꯒꯤ ꯃꯃꯥ ꯄꯨꯔꯅꯤꯃꯥꯅ ꯄꯥꯈꯠꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ, "ꯑꯦ, ꯀꯔꯤ ꯇꯧꯔꯦ? ꯏꯕꯨꯡꯉꯣꯁꯤꯗꯤ ꯀꯩꯗꯧꯔꯦ?" ꯂꯩꯁꯅꯥꯅ, "ꯏꯃꯥ, ꯏꯕꯨꯡꯁꯦ ꯁꯒꯣꯜꯗꯒꯤ ꯑꯣꯟꯊꯔꯛꯏꯕꯅꯤ." "ꯍꯩꯃꯥ ꯍꯩꯃꯥ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ, ꯑꯁꯣꯛꯄꯁꯤꯡ ꯑꯗꯣ ꯃꯍꯤꯛ ꯆꯪꯗꯅꯕ ꯏꯁꯤꯡ ꯑꯁꯥꯕꯅ ꯇꯧꯔꯒ ꯅꯞꯊꯣꯛꯄꯤꯔꯝꯃꯨ, ꯑꯩꯅꯦ ꯍꯤꯗꯥꯛ ꯁꯦꯝꯅꯅꯕ ꯃꯅꯥ ꯃꯁꯤꯡ ꯈꯤꯇ ꯍꯦꯛꯂꯨꯈꯤꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯕꯥꯕꯤꯅ, "ꯊꯣꯏ, ꯆꯠꯂꯣ, ꯏꯁꯤꯡ ꯑꯁꯥꯕ ꯈꯖꯤꯛꯇ ꯄꯨꯊꯣꯔꯛꯑꯣ, ꯑꯗꯨꯒꯅꯦ ꯐꯤ ꯃꯆꯦꯠ ꯑꯃꯠꯇꯒ ꯂꯧꯊꯣꯔꯛꯑꯣ." ꯊꯣꯏꯗꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯁꯣꯛꯂꯤꯕ ꯄꯨꯔꯦꯜꯒꯤ ꯃꯐꯝꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯌꯥꯝꯅ ꯀꯤꯅ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨꯗ ꯐꯤ ꯃꯆꯦꯠ ꯑꯗꯨꯅ ꯂꯨꯞꯂꯒ ꯇꯞꯂꯤ ꯇꯞꯂꯤ ꯅꯝꯕ ꯍꯧꯔꯝꯃꯤ꯫ ꯄꯨꯔꯦꯜ ꯆꯤꯛꯄꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯏꯒꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯏꯒꯤ ꯃꯃꯥꯏ ꯇꯝꯅ ꯁꯥꯎꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯊꯣꯏ ꯄꯨꯔꯦꯜꯒꯤ ꯑꯁꯥꯎꯕ ꯁꯛꯇꯝ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯕꯒ ꯀꯔꯤꯒ ꯋꯥꯗꯤ ꯉꯥꯡꯗ ꯀꯤꯅ ꯌꯦꯡꯖꯔꯛꯂꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯄꯨꯔꯦꯜ ꯑꯅꯥꯕ ꯈꯪꯖꯔꯤꯉꯩ ꯊꯣꯏꯒꯤ ꯃꯁꯛ ꯌꯦꯡꯂꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯨꯗꯤꯡꯃꯛ ꯃꯌꯦꯛ ꯁꯦꯡꯂꯕꯗ ꯅꯨꯡꯁꯤꯔꯕ ꯆꯝꯖꯔꯕꯤ ꯃꯥꯏꯊꯣꯡ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯇꯁꯦꯡꯅ ꯄꯨꯔꯦꯜꯗꯤ ꯉꯥꯎꯔꯦ꯫ ꯊꯣꯏ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯁꯨ ꯉꯝꯖꯗ ꯁꯨꯒꯠꯇꯨꯅ ꯈꯥꯡꯖꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯅꯥꯒ ꯇꯕꯥꯕꯤꯒꯗꯤ ꯃꯤꯠꯆꯤ ꯈꯠꯅꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯂꯩꯁꯅꯥ ꯃꯈꯅꯥꯎ ꯑꯗꯨ ꯈꯧꯗꯦꯝꯂꯒ, "ꯑꯍꯝ ꯑꯍꯝ." ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯗꯕ, ꯃꯤꯡꯁꯨ ꯈꯪꯗꯕ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕꯗꯤ ꯂꯥꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯉꯤꯗꯣ꯫ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯦꯜ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ ꯐꯠ ꯊꯥꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯏꯀꯥꯏꯅ ꯃꯀꯣꯛ ꯍꯨꯠꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ, "ꯇꯕꯥꯕꯤ, ꯏꯃꯥꯗꯣ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯈꯤꯕꯗꯣ ꯊꯤꯐꯝ ꯈꯪꯉꯝꯃꯔꯣꯏ, ꯑꯩ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ, ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯏꯕꯨꯡ ꯑꯁꯦ ꯁꯦꯟꯅꯕꯤꯔꯝꯃꯨꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ, ꯐꯅꯦꯛ ꯑꯗꯨ ꯄꯟꯕꯗꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯦꯛꯇ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯝꯃꯤ꯫ ꯊꯣꯏ ꯏꯀꯥꯏꯅ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯨꯔꯦꯜ ꯆꯠꯈ꯭ꯔꯕꯗ ꯊꯣꯏ ꯃꯥꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯂꯩꯁꯅꯥꯅ ꯂꯛꯅꯔꯛꯏ, "ꯏꯕꯨꯡꯒꯤ ꯃꯤꯠꯌꯦꯡꯁꯤꯅ ꯇꯥꯛꯄꯗꯤ ꯏꯇꯥ ꯊꯣꯏꯕꯨ ꯊꯃꯣꯏ ꯃꯅꯨꯡꯗ ꯍꯥꯞꯆꯟꯅꯤꯡꯕꯒꯨꯝ ꯎꯏꯗ." ꯄꯨꯔꯦꯜ ꯏꯀꯥꯏꯔꯞ ꯇꯧꯅ, "ꯃꯥꯒꯤ ꯆꯝꯖꯕꯤ ꯃꯇꯧ ꯑꯁꯤꯗ ꯅꯨꯡꯁꯤꯖꯔꯨꯔꯦ, ꯑꯗꯨꯕꯨ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯤ ꯐꯥꯎꯖꯩ, ꯂꯥꯏꯔꯦꯝꯕꯤꯒꯨꯝꯅ ꯅꯤꯡꯊꯤꯖꯕꯤ ꯃꯍꯥꯛꯅꯤ." ꯇꯕꯥꯕꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯏꯁ ꯏꯕꯨꯡ, ꯑꯗꯣ ꯅꯪ ꯈꯤꯇꯪꯗꯤ ꯊꯦꯡꯃꯟꯈ꯭ꯔ ꯃꯥꯜꯂꯦ." ꯄꯨꯔꯦꯜꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯈꯣꯡꯖꯦꯜ ꯌꯥꯡꯈꯠꯂꯛꯂꯦ꯫ "ꯀꯔꯤꯕꯨꯅꯣ?" "ꯍꯣ, ꯌꯥꯍꯧ ꯊꯦꯡꯕ ꯈꯣꯏꯃꯨ ꯑꯣꯏꯔꯦ, ꯃꯊꯪ ꯃꯄꯣꯛꯇ ꯑꯣꯏꯅ ꯉꯥꯏꯕꯤꯔꯣ, ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤꯅꯦ ꯐꯪꯂꯔꯣꯏ ꯍꯥꯏꯕꯅꯤꯗ." ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯦꯜ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ,
ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯈꯣꯏꯗꯥꯖꯕꯤ ꯑꯃꯠꯇ ꯊꯦꯡꯅꯔꯛꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯕꯨ ꯎꯖꯕꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯒꯦ ꯅꯤꯡꯖꯔꯨꯕ ꯑꯁꯦ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯃꯉꯣꯟꯗꯗꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯇꯥꯛꯊꯣꯛꯄꯤꯒꯅꯨꯀꯣ꯫ ꯂꯩꯁꯅꯥ ꯑꯃꯗꯤ ꯇꯕꯥꯕꯤ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯇꯕꯥꯕꯤꯅ ꯍꯥꯏꯗꯣꯛꯑꯣꯏꯗ ꯏꯕꯨꯡ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏ ꯑꯃꯁꯨꯡ ꯄꯨꯔꯅꯤꯃꯥꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯔꯅꯤꯃꯥ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯆꯥꯝꯊꯣꯛꯂꯕ ꯃꯇꯨꯡꯗ ꯁꯨꯗꯨꯅ ꯃꯍꯤ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯛꯂꯤꯕ ꯄꯨꯔꯦꯜꯒꯤ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯇꯩꯕꯤꯔꯝꯃꯤ꯫ ꯄꯨꯔꯦꯜ ꯑꯅꯥꯕꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯃꯈꯣꯏꯗꯤ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯝꯃꯤ꯫ ꯄꯨꯔꯅꯤꯃꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯕꯨꯡꯉꯣ, ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯡꯅꯗꯕ꯭ꯔꯣ? ꯄꯨꯔꯦꯜ ꯁꯨꯒꯠꯇꯨꯅ ꯑꯁ ꯏꯃꯥꯒꯨꯝꯂꯕꯤ, ꯈꯪꯗꯦ, ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯛꯄ ꯊꯨꯞꯄꯁꯤꯗꯤ ꯑꯩ ꯑꯃꯨꯛ ꯐꯥꯎꯕ ꯈꯪꯖꯔꯛꯇ꯭ꯔꯤ꯫ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯁꯤꯗꯤ ꯃꯤꯒ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦꯗ꯫ ꯏꯕꯨꯡꯁꯤꯗꯤ ꯅꯨꯄꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗ꯫ ꯇꯧꯕꯕꯨꯗꯤ ꯏꯕꯨꯡꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯑꯋꯥꯕ ꯊꯕꯛ ꯀꯌꯥ ꯁꯨꯔꯛꯇꯕꯅꯤꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯆꯤꯡꯌꯥ ꯇꯝꯌꯥ ꯃꯔꯛꯇ ꯂꯩꯕꯅꯤꯅ ꯅꯣꯡꯃꯇ ꯂꯦꯞꯇꯅ ꯑꯋꯥꯕ ꯊꯕꯛ ꯀꯌా ꯑꯃ ꯁꯨꯏ꯫ ꯃꯗꯨꯅ ꯇꯨꯁꯤꯟꯕ ꯁꯣꯛꯄ ꯀꯣꯡꯒꯥꯏ ꯑꯃꯅꯤ꯫ ꯑꯗꯨꯅꯅꯦ ꯃꯗꯨꯒꯤ ꯑꯅꯥꯕꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ꯫ ꯅꯨꯄꯤ ꯃꯥꯜꯂꯦ ꯍꯥꯏꯒꯦꯔꯥ ꯍꯣꯃꯣ ꯃꯥꯜꯂꯦ ꯍꯥꯏꯒꯦꯔꯥ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ꯫ ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨꯀꯣ, ꯏꯃꯥꯅꯅꯦ ꯆꯥ ꯂꯣꯟꯕꯤꯔꯛꯀꯦ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯁ꯭ꯋꯥꯏꯒꯤ ꯃꯆꯥꯁꯨ ꯃꯥꯟꯗꯦ꯫ ꯏꯃꯥꯒꯨꯝꯂꯕꯤ, ꯑꯩꯍꯥꯛ ꯊꯪꯅꯕ ꯂꯩꯄꯥꯛ ꯑꯁꯤꯗꯒꯤ ꯂꯥꯛꯆꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯈꯨꯜ ꯑꯁꯤꯒꯤ ꯆꯤꯡꯌꯥꯒꯤ ꯐꯖꯕ ꯀꯌా ꯑꯗꯣ ꯁꯛꯅ ꯁꯨꯅꯕꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯂꯨꯒꯦ ꯈꯟꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯃꯁꯤꯗ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤꯅ ꯈꯨꯗꯤ ꯊꯤꯖꯤꯟꯕꯗꯒꯤ ꯑꯣꯟꯊꯔꯛꯂꯤꯕꯅꯤ꯫ ꯏꯍꯦ, ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯐꯔꯦ ꯐꯔꯦ, ꯅꯆꯜꯁꯤꯡ ꯑꯁꯤꯒꯅꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ꯫ ꯑꯩꯅꯦ ꯅꯈꯣꯏꯒꯤ ꯆꯥꯅꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯦꯝꯂꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯅꯩ꯫ ꯀꯅꯥꯁꯨ ꯋꯥ ꯉꯥꯡꯅꯔꯝꯗꯦ꯫ ꯄꯨꯔꯦꯜꯅ ꯈꯧꯗꯦꯝꯂꯒ ꯃꯥꯒꯤꯕꯨꯗꯤ ꯉꯁꯥꯏ ꯅꯣꯏꯅ ꯃꯤꯡ ꯀꯧꯅꯕꯗ ꯈꯪꯉꯤ꯫ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯔꯤ ꯀꯧꯕ? ꯑꯩꯒꯤꯕꯨꯗꯤ ꯂꯩꯁꯅꯥ ꯀꯧꯋꯦ꯫ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯦꯞꯄꯤꯁꯤꯅ ꯇꯕꯥꯕꯤ꯫ ꯑꯗꯣ ꯏꯕꯨꯡ, ꯊꯣꯏꯒꯤ ꯃꯤꯡꯁꯦ ꯌꯥꯝ ꯊꯨꯅ ꯆꯤꯟꯐꯥ ꯐꯥꯔꯒ ꯂꯩꯔꯝꯃꯤꯀꯣ꯫ ꯊꯣꯏ ꯂꯩꯁꯅꯥꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯗ ꯈꯨꯖꯤꯟꯅ ꯁꯤꯛꯂꯝꯃꯤ꯫ ꯄꯨꯔꯦꯜꯁꯨ ꯏꯀꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯍꯦꯔꯥ, ꯉꯁꯥꯏ ꯅꯣꯏꯅ ꯃꯥꯒꯤ ꯃꯤꯡ ꯀꯧꯈꯤꯕꯗꯨꯗ ꯇꯥꯍꯧꯕꯒꯤ ꯋꯥꯅꯤ꯫ ꯌꯥꯝ ꯂꯥꯟꯅ ꯁꯨꯕꯤꯒꯅꯨꯗ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯑꯗꯣ ꯏꯕꯨꯡ, ꯉꯁꯤ ꯀꯣꯏꯕ ꯂꯥꯛꯄꯕꯨ ꯑꯩꯈꯣꯏꯒꯤ ꯆꯤꯡꯌꯥꯒꯤ ꯃꯐꯝꯁꯤꯡ ꯑꯗꯨꯕꯨ ꯐꯕꯨ ꯐꯖꯕ꯭ꯔꯅꯦ? ꯐꯖꯕ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯅꯤꯡꯉꯥꯏꯒꯤ ꯃꯄꯥ ꯂꯩꯇ꯭ꯔꯦ꯫ ꯃꯣꯏꯒꯤ ꯂꯥꯏꯔꯩꯄꯥꯛꯀ ꯍꯥꯏꯕꯗꯣ ꯑꯗꯨꯝꯅ ꯅꯤꯡꯊꯤꯖꯔꯝꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯇꯥꯔꯝꯗꯥꯏ ꯀꯣꯔꯧꯒꯤ ꯃꯁꯦꯛ ꯃꯉꯥꯜꯗꯣ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ꯫ ꯐꯖꯔꯕ ꯑꯁꯪꯕ ꯎꯖꯥꯎ ꯀꯌꯥꯅ ꯀꯣꯏꯔꯣꯛ ꯀꯣꯏꯅ ꯍꯧꯕ꯫ ꯑꯁ, ꯃꯐꯝꯗꯨꯗ ꯌꯨꯝꯕꯨ ꯁꯥꯗꯨꯅ ꯂꯩꯅꯤꯡꯉꯤ꯫ ꯇꯕꯥꯕꯤꯅ ꯑꯌꯥ, ꯏꯕꯨꯡꯒꯤ ꯋꯥꯈꯜꯁꯦ ꯑꯩꯒꯤ ꯏꯇꯥ ꯊꯣꯏꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯁꯥꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯕ ꯄꯥꯝꯖꯩ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯕꯨꯡꯒ ꯄꯨꯟꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯅꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯊꯣꯏ ꯑꯃꯁꯨꯡ ꯄꯨꯔꯦꯜ ꯍꯥꯏꯐꯦꯠ ꯏꯀꯥꯏꯅ ꯌꯦꯡꯅꯩ꯫ ꯄꯨꯔꯦꯜ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅꯃꯛ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯗꯤ ꯁꯣꯏꯗꯅ ꯃꯥꯟꯅꯒꯅꯤ꯫ ꯃꯄꯥ ꯆꯥꯅꯔꯨꯕ ꯍꯥꯏꯕꯗꯨꯅꯤꯗ꯫ ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯏꯕꯨꯡꯒ ꯏꯇꯥꯊꯣꯏꯒꯁꯦ ꯋꯥꯈꯜꯂꯣꯟ ꯌꯥꯝ ꯃꯥꯟꯅꯩ, ꯌꯥꯝ ꯆꯥꯟꯅꯖꯩ ꯍꯥꯏꯕ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯨ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯅ ꯏꯕꯨꯡ, ꯁꯦ ꯆꯥ ꯊꯛꯄꯤꯌꯨ꯫ ꯂꯥꯏꯔꯕꯤ ꯅꯆꯜꯅ ꯄꯤꯖꯕꯅꯤ꯫ ꯑꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯕꯤꯒꯅꯨꯀꯣ꯫ ꯑꯁꯨꯛ ꯋꯥꯅ ꯁꯦꯝꯕꯤꯔꯒ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯈꯟꯗꯣꯏꯅꯣ? ꯋꯥꯍꯩ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯄꯨꯔꯦꯜ ꯑꯗꯨ ꯆꯠꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯨꯔꯒ ꯄꯨꯔꯦꯜꯗ ꯄꯤꯔꯒ ꯁꯦꯁꯦ, ꯃꯁꯤꯅꯅꯦ ꯊꯣꯡꯂꯒ ꯍꯦꯛꯇ ꯆꯥꯔꯣ꯫ ꯑꯍꯥꯎꯕꯗꯤ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯗꯣ꯫ ꯄꯨꯔꯦꯜ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯁꯨꯛ ꯐꯖꯔꯕ ꯇꯒꯠ ꯇꯒꯠ ꯇꯦꯛꯄ ꯑꯦꯟꯁꯥꯡ ꯆꯥꯕ ꯐꯪꯈꯤꯗꯧꯔꯤꯁꯤꯗꯤ ꯃꯁꯤꯅ ꯌꯥꯖꯔꯦ꯫ ꯄꯨꯔꯅꯤꯃꯥꯅ
ꯑꯗꯨꯕꯨ ꯅꯪꯕꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯌꯨꯝ ꯐꯥꯎꯕ ꯆꯠꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯅꯆꯜꯁꯤꯡꯕꯨ ꯊꯤꯜꯍꯜꯂꯨ ꯍꯥꯏꯕ꯭ꯔꯣ? ꯌꯥꯔꯅꯤꯗ ꯏꯃꯥ, ꯑꯩ ꯉꯝꯒꯅꯤꯗ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯏꯃꯥꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯁꯨꯝ ꯂꯩꯍꯧꯔꯒꯦ, ꯅꯆꯜꯁꯤꯡꯒꯅꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯍꯦꯛ ꯊꯣꯛꯃꯤꯟꯅꯔꯣ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯊꯣꯡꯒꯥꯜ ꯊꯣꯛꯂꯛꯄꯗ ꯊꯣꯏꯅ, ꯑꯗꯨꯗꯤ ꯏꯕꯨꯡ ꯑꯩꯈꯣꯏ ꯂꯩꯍꯧꯔꯒꯦ, ꯏꯕꯨꯡꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝꯗ ꯍꯟꯕꯤꯔꯣꯀꯣ꯫ ꯄꯨꯔꯦꯜ ꯇꯁꯦꯡꯅ ꯊꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅꯗꯤ ꯍꯥꯏꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩ ꯍꯥꯏꯕ ꯋꯥꯗꯨꯗ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ꯫ ꯊꯣꯏꯗ ꯃꯔꯧ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ, ꯍꯣꯏ ꯍꯣꯏ, ꯅꯈꯣꯏꯁꯨ ꯂꯩꯍꯧꯔꯣꯀꯣ, ꯉꯁꯤ ꯅꯈꯣꯏ ꯃꯌꯥꯝ ꯂꯩꯔꯝꯕꯒꯤ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯤꯕꯅꯤ, ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ꯫ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯣꯡꯀꯥꯞ 3-4 ꯊꯥꯡꯕ ꯍꯧꯕꯗ ꯉꯥꯏꯔꯤ꯫ ꯇꯕꯥꯕꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯅꯥꯁꯣꯜ ꯄꯤꯛꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡ, ꯊꯣꯏꯗꯤ ꯌꯥꯝ ꯆꯝꯖꯕꯅꯤ, ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯒꯨꯝꯕ ꯃꯥꯟꯖ ꯑꯃꯠꯇ ꯊꯝꯗ꯭ꯔꯤꯕꯅꯤꯀꯣ, ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯉꯁꯥꯏꯒꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯊꯣꯏꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯄꯨꯔꯦꯜ ꯋꯥꯗꯨ ꯇꯥꯕꯗ ꯑꯅꯧꯕ ꯌꯦꯅꯤꯡ ꯑꯃ ꯆꯣꯡꯈꯠꯂꯛꯄꯒꯨꯝ ꯊꯃꯣꯏꯗ ꯃꯉꯥꯜ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯥꯏ ꯂꯩꯗꯨꯅ ꯑꯃꯨꯛꯇꯪ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯂꯝꯂꯒ ꯁꯒꯣꯜ ꯇꯣꯡꯈꯠꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏ ꯇꯕꯥꯕꯤꯗ ꯇꯞꯅ ꯊꯥꯔꯒ, ꯀꯩ ꯆꯥꯒꯦꯗꯅ ꯃꯤꯒꯤ ꯁꯛꯈꯪꯗ꯭ꯔꯤꯕ ꯄꯥꯈꯪ ꯑꯁꯤꯗ ꯏꯔꯥꯡ ꯇꯧꯁꯤꯜꯂꯤꯅꯣ? ꯍꯩꯃꯥ, ꯍꯣ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯔꯗꯧꯕꯅꯤ ꯏꯕꯦꯝꯃ, ꯑꯩꯅ ꯀꯩꯁꯨ ꯐꯥꯕꯤꯔꯣꯏꯌꯦ, ꯄꯥꯈꯠ ꯆꯥꯎꯕꯤ ꯏꯕꯦꯝꯃ, ꯄꯥꯈꯠꯀꯅꯨ꯫ ꯊꯣꯏ ꯃꯃꯤꯠꯀꯥꯗꯨ ꯐꯩꯅ ꯌꯦꯡꯂꯒ, ꯇꯕꯥꯕꯤ, ꯂꯩꯁꯅꯥ, ꯅꯕꯥꯅꯤꯁꯤꯗꯤ ꯃꯤ ꯏꯀꯥꯏꯅꯤ ꯏꯀꯥꯏꯔꯣꯏ, ꯍꯩꯅꯅꯤ ꯍꯩꯅꯔꯣꯏ ꯈꯪꯗꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯉꯁꯤꯗ ꯊꯦꯡꯅꯕ ꯏꯕꯨꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗꯅꯦ ꯖꯥꯠ ꯖꯥꯠꯀꯤ ꯋꯥ ꯌꯥꯝꯅ ꯍꯥꯏ, ꯃꯤꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ, ꯄꯣꯄꯥꯡ ꯁꯨꯗ꯭ꯔꯕꯤ ꯑꯩꯕꯨ ꯀꯔꯤ ꯏꯇꯤꯛ ꯂꯩꯗꯨꯅ ꯏꯕꯨꯡꯅ ꯑꯗꯨꯝꯕ ꯋꯥꯈꯜ ꯈꯜꯂꯝꯒꯗꯧꯔꯤꯕꯅꯣ? ꯇꯕꯥꯕꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯊꯣꯏꯒꯤ ꯈꯖꯥꯏꯗ ꯈꯨꯖꯤꯟꯅ ꯇꯞꯅ ꯁꯤꯛꯂꯒ, ꯍꯣ ꯁꯛꯍꯦꯟꯕꯤ ꯏꯇꯥꯅꯤ, ꯁꯛ ꯐꯖꯕꯇꯁꯨ ꯅꯠꯇꯅ ꯆꯝꯖꯕꯤ, ꯊꯃꯣꯏ ꯑꯗꯨꯗ ꯀꯅꯥꯒꯤ ꯄꯥꯈꯪꯅ ꯉꯥꯎꯔꯣꯏꯗꯕ ꯂꯩꯕꯒꯦ? ꯏꯕꯨꯡ ꯄꯨꯔꯦꯜꯗꯣ ꯍꯌꯦꯡꯁꯨ ꯃꯊꯪꯁꯨ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯤ, ꯉꯁꯥꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯏꯕꯦꯝꯃ꯫ ꯑꯁ, ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯨꯗ ꯅꯣꯏꯅ ꯅꯩꯅꯗꯨꯅ ꯂꯩꯔꯦ, ꯑꯩꯗꯤ ꯉꯝꯂꯣꯏ, ꯃꯥꯒ ꯑꯩꯒ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩ, ꯏꯃꯥꯒꯤ ꯃꯥꯏ ꯆꯣꯞꯍꯟꯕ ꯑꯩ ꯈꯛ ꯄꯥꯝꯗꯦ꯫ ꯏꯕꯨꯡꯗꯣ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯉꯤ, ꯑꯃꯛꯄ ꯀꯩꯁꯨ ꯌꯥꯎꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯦ, ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ, ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯏꯕꯨꯡ ꯄꯨꯔꯦꯜꯒ ꯑꯩꯒꯗꯤ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩꯗ, ꯅꯨꯡꯁꯤ ꯐꯅ ꯍꯥꯏꯔꯛꯇꯨꯅꯁꯨ ꯏꯃꯥꯅ ꯌꯥꯗꯕ ꯄꯥꯝꯗꯕ ꯊꯕꯛꯇꯤ ꯑꯩ ꯈꯛ ꯇꯧꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯙꯨꯛ ꯊꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯂꯥꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕ ꯑꯗꯨꯗ ꯖꯨꯕꯣꯟ ꯑꯃꯗꯤ ꯊꯥꯔꯤꯛꯇꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ, ꯃꯈꯣꯏ ꯄꯥꯕꯨꯡ, ꯃꯤ ꯈꯔ ꯊꯥꯗꯨꯅ ꯌꯦꯡꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯔꯥꯜ, ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯅꯪꯅ ꯏꯕꯨꯡꯉꯣꯗꯣ ꯃꯇꯣꯝꯇ ꯊꯥꯗꯣꯛꯈ꯭ꯔꯤꯕꯁꯤꯕꯣ? ꯏꯆꯥ ꯅꯨꯄꯥꯅ, ꯏꯃꯥ ꯉꯁꯤꯇꯪꯗꯤ ꯏꯇꯣꯝꯇ ꯆꯠꯂꯨꯒꯦ, ꯑꯩꯁꯨ ꯄꯥꯈꯪ ꯐꯥꯔꯤ, ꯑꯩꯗ ꯁꯦꯟꯅꯔꯒ ꯂꯩꯔꯗꯤꯅ ꯍꯥꯏꯃꯟꯕꯗꯨꯗꯅꯦ ꯑꯩꯁꯨ ꯌꯥꯊꯣꯛꯂꯨꯕꯅꯦ꯫ ꯃꯥꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯗ꯭ꯔꯣ? ꯄꯥꯈꯪ ꯐꯥꯔꯕ ꯃꯥꯕꯨ ꯑꯗꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯗꯣ ꯀꯔꯝꯅ ꯈꯣꯏꯗꯥꯖꯕꯤ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯣ? ꯍꯩ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯉꯁꯤꯁꯦ ꯑꯩ ꯃꯪꯍꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯅꯒ ꯅꯆꯥ ꯁꯦꯟꯅꯕ ꯋꯥꯠꯄꯒ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯒ ꯂꯩꯔꯝꯗꯕꯒ ꯋꯥꯈꯜ ꯑꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯑꯩꯉꯣꯟꯗꯇ ꯇꯥꯏꯅꯔꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯉꯜꯂꯤꯉꯩ ꯑꯁꯤꯗ ꯑꯃꯨꯛꯇ ꯊꯤꯔꯨ ꯁꯦꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯨꯔꯦꯜꯗꯨ ꯁꯒꯣꯜ ꯊꯧꯔꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯀꯛꯉꯥꯎꯅꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯊꯥꯔꯤꯛ ꯑꯃꯗꯤ ꯖꯨꯕꯣꯟ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇꯗꯤ ꯄꯨꯔꯦꯜꯒꯤ ꯑꯁꯣꯛꯄ ꯃꯐꯝꯁꯤꯡ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ, ꯁꯤꯗꯤ ꯀꯩꯗꯧꯔꯦ? ꯏꯕꯨꯡꯉꯣ, ꯅꯠꯇꯦ, ꯅꯪꯕꯨ ꯃꯤꯒ ꯈꯠꯅꯔꯛꯄ꯭ꯔꯣ? ꯑꯩꯅ ꯀꯔꯤ ꯂꯥꯜꯂꯨꯗꯨꯅ ꯀꯔꯤꯒꯤ ꯃꯤꯒ ꯄꯪꯈꯠ ꯈꯠꯅꯗꯣꯏꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯖꯔꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕꯗ ꯊꯥꯔꯤꯛꯅ, ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯦꯗꯀꯣ ꯏꯃꯨꯡ ꯑꯗꯣ,
ꯄꯨꯔꯦꯜꯗꯤ ꯊꯣꯏꯒꯤ ꯋꯥꯈꯜꯗ ꯇꯔꯪ ꯆꯠꯂꯕꯅꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯄꯨꯛꯆꯦꯜꯁꯨ ꯌꯥꯝ ꯆꯥꯎꯏ ꯑꯗꯣ ꯑꯋꯥꯠꯄꯁꯨ ꯂꯩꯍꯧꯗꯦ ꯂꯥꯏꯒꯤ ꯃꯆꯥꯅꯤ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯑꯁ ꯒ꯭ꯌꯥꯟꯒ ꯇꯥꯈꯤꯔꯣꯏ ꯌꯥꯔꯦ ꯑꯩ ꯍꯛꯆꯥꯡꯒꯁꯦ ꯄꯨꯡꯇꯠ ꯇꯠꯂꯦ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯊꯣꯏꯒꯤ ꯃꯃꯥꯅ ꯍꯥꯞꯄꯤꯔꯛꯄ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯊꯥꯔꯤꯛꯇ ꯁꯤꯟꯅꯔꯝꯂꯒ ꯆꯪꯈꯤꯔꯝꯃꯤ ꯊꯥꯔꯤꯛ ꯄꯨꯔꯦꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯅꯦ ꯅꯠꯇꯦ ꯃꯥꯕꯨ ꯍꯦꯂꯣꯏꯒꯥꯏꯗꯨꯕꯨ ꯑꯣꯛꯅꯔꯛꯂꯕ ꯖꯥꯠꯂꯣ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗꯣ ꯑꯃꯨꯛꯇ ꯀꯧꯗꯨꯅ ꯌꯦꯡꯊꯣꯛꯍꯧꯁꯤꯔꯣ ꯍꯥꯏ ꯃꯃꯥ ꯑꯄꯪꯕꯤ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯂꯥꯏꯅꯕꯨ ꯀꯔꯝꯅ ꯃꯥꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯁꯤꯕꯨ ꯍꯤꯗꯥꯛꯀ ꯄꯤꯗꯅ ꯁꯦꯕꯥ ꯇꯧꯕꯤꯗꯣꯏꯅꯣ ꯃꯤꯅ ꯃꯤꯗ ꯉꯥꯎꯕ ꯀꯧꯕꯤꯅꯦ ꯃꯁꯦ ꯅꯃꯧ ꯅꯨꯄꯤ ꯊꯦꯡꯅꯔꯛꯑꯦ ꯍꯥꯏꯗꯨꯅ ꯇꯥꯛꯂꯤꯕꯅꯤꯅꯦꯍꯦ ꯊꯥꯔꯤꯛ ꯄꯥꯈꯠꯂꯝꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯀꯣꯛꯂꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯍꯩꯁ ꯑꯗꯨꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯅꯨꯡꯉꯥꯏꯔꯦ ꯍꯔꯥꯎꯔꯨꯕ ꯌꯥꯗ꯭ꯔꯤꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯅꯨꯄꯥ ꯃꯇꯣꯝꯇꯅꯤ ꯑꯗꯨꯅ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯗꯣ ꯁꯛꯇ ꯆꯨꯗ ꯑꯃꯠꯇ ꯋꯥꯠꯄ ꯌꯥꯔꯣꯏ ꯃꯔꯜꯗꯤ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯂꯩꯇꯁꯅꯨ ꯇꯧꯕꯇꯕꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕꯤ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯍꯩꯕꯤ ꯊꯕꯛ ꯐꯕꯤ ꯄꯥꯝꯃꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯐꯖꯅ ꯃꯔꯤ ꯃꯈꯣꯡ ꯊꯤꯒꯠꯂꯕ ꯃꯇꯨꯡꯗꯅꯦ ꯍꯔꯥꯎꯁꯤꯀꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯏꯆꯥ ꯃꯇꯣꯝꯇꯅꯤ ꯁꯣꯏꯕ ꯌꯥꯄꯣꯠꯇꯦ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯊꯤꯗꯣꯛꯅꯕ ꯇꯧꯔꯁꯤ ꯁꯥꯔꯤꯉꯩꯗ ꯌꯩꯍꯧꯕꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯊꯣꯏ ꯁꯨꯃꯥꯡ ꯑꯗꯨ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ ꯄꯨꯔꯅꯤꯃꯥ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯂꯥꯛꯄꯗ ꯇꯨꯁꯤꯟꯕꯗꯒꯤ ꯀꯣꯔꯐꯨ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯣꯞꯂꯦ ꯑꯗꯨꯒ ꯈꯨꯔꯨ ꯑꯗꯨꯁꯨ ꯍꯨꯕꯥꯠꯂꯝꯃꯤ ꯋꯥꯏ ꯇꯩꯔꯝꯂꯤꯕ ꯊꯣꯏ ꯑꯗꯨ ꯃꯃꯥꯅ ꯇꯨꯁꯤꯟꯕꯗꯨ ꯎꯕꯗ ꯐꯠ ꯍꯧꯒꯠꯂꯛꯂꯒ ꯃꯃꯥꯕꯨ ꯍꯨꯒꯠꯄꯤꯗꯨꯅ ꯏꯃꯥ ꯅꯪꯁꯤꯗꯤ ꯅꯁꯥꯁꯨ ꯉꯝꯗ꯭ꯔꯗꯤ ꯑꯩ ꯑꯗꯨꯝ ꯁꯣꯛꯒꯦ ꯍꯥꯏꯔꯒ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯆꯥ ꯊꯣꯏ ꯁꯧꯔꯥꯡꯅꯅ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤ ꯇꯤꯡꯃꯛꯁꯦ ꯑꯩ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯏ ꯋꯥꯕꯅ ꯅꯅꯝ ꯇꯠꯂꯕ ꯏꯃꯥꯅ ꯅꯆꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯑꯋꯥꯕ ꯂꯣꯏꯁꯤꯟꯕꯗꯣ ꯑꯩ ꯂꯣꯏꯅ ꯎꯏ ꯅꯁꯥꯗꯣ ꯉꯝꯗ꯭ꯔꯕꯗꯤ ꯃꯇꯝ ꯈꯔ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜ ꯐꯥꯎꯕ ꯆꯠꯍꯟꯗ꯭ꯔꯦ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦ ꯑꯗꯨ ꯇꯧꯔꯤꯅꯤ ꯑꯗꯥ ꯇꯧꯔꯤꯅꯤ ꯍꯥꯏꯗꯅ ꯊꯕꯛ ꯍꯦꯛꯇ ꯇꯧꯔꯝꯃꯤ ꯑꯩꯒꯤꯗꯤ ꯏꯃꯥ ꯅꯪꯅ ꯄꯨꯝꯅꯃꯛꯅꯤ ꯅꯪꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯖꯩꯌꯦ ꯄꯨꯔꯅꯤꯃꯥ ꯊꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯀꯞꯂꯤꯕꯗꯨ ꯎꯠꯊꯣꯛꯄ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯍꯣꯏ ꯑꯩꯅꯦ ꯏꯆꯥꯅ ꯍꯥꯏꯕꯗꯨ ꯏꯜꯂꯒꯦ ꯑꯩ ꯍꯛꯆꯥꯡ ꯐꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤꯅꯦ ꯄꯣꯊꯥꯗꯨꯅ ꯂꯩꯔꯒꯦ ꯊꯣꯏ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯗꯨꯅꯦꯕ ꯂꯥꯛꯑꯣ ꯍꯨꯕꯥꯠꯂꯤꯕꯁꯦ ꯐꯅꯅꯕ ꯑꯝꯇ ꯇꯧꯔꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯄꯨꯔꯦꯜ ꯑꯗꯨ ꯃꯆꯤ ꯃꯆꯤ ꯎꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯣꯃꯣꯟ ꯅꯣꯛꯀꯅꯤ ꯑꯃꯨꯛꯁꯨ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯐꯤꯖꯣꯜ ꯑꯍꯟꯕ ꯁꯦꯠꯇꯨꯅ ꯃꯤꯡꯁꯦꯜ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯕꯨ ꯎꯕꯗ ꯊꯥꯔꯤꯛꯅ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕ ꯏꯇꯥꯎ ꯍꯣꯏꯗ ꯆꯠꯀꯦ ꯇꯧꯕꯅꯤ ꯉꯥꯏꯈꯣ ꯑꯗꯨꯗꯤ ꯅꯇꯣꯝꯇ ꯆꯠꯈꯤꯅꯨ ꯃꯤ ꯑꯅꯤ ꯀꯧꯒꯦꯀꯣ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯂꯨ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯍꯧꯅꯕꯤ ꯅꯥꯏꯇꯣꯝꯒ ꯄꯣꯛꯂꯦ ꯅꯤꯡꯊꯧꯒꯨꯝꯅ ꯃꯄꯥꯜ ꯊꯣꯛꯄꯗ ꯃꯤꯑꯣꯏ ꯑꯅꯤ ꯊꯝꯗꯨꯅ ꯁꯦꯟꯅꯍꯟꯕꯅꯤ ꯑꯗꯨꯕꯨ ꯄꯨꯔꯦꯜꯗꯤ ꯈꯔ ꯀꯣꯝꯅ ꯃꯇꯣꯝꯇ ꯆꯠꯄ ꯄꯥꯝꯖꯕꯅꯤ ꯄꯨꯔꯦꯜ ꯁꯨꯒꯠꯂꯗꯨꯅ ꯑꯁ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤ ꯈꯔꯁꯨ ꯅꯥꯏꯇꯣꯝ ꯆꯠꯀꯦ ꯀꯩꯗꯧꯔꯒꯦ ꯖꯨꯕꯣꯟꯁꯨ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕꯅꯤ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯅꯃꯥ ꯅꯄꯥꯅ ꯋꯥ ꯍꯥꯏꯕ ꯏꯜꯂꯨ ꯄꯥꯈꯪ ꯐꯥꯔꯦ ꯈꯟꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯅꯪ ꯑꯁꯦ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯎꯖꯔꯤꯕꯅꯤ ꯑꯇꯤꯌꯥꯗ ꯅꯥꯏꯇꯣꯝ ꯊꯣꯛꯂꯤꯕ ꯊꯥꯖꯒꯨꯝꯅ ꯂꯥꯠꯆꯔꯤꯕꯅꯤꯅꯦꯍꯦ ꯉꯔꯥꯡꯁꯨ ꯅꯇꯣꯝꯇ ꯊꯣꯛꯂꯨꯕꯒꯤ ꯁꯣꯛꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯔꯛꯄ ꯃꯇꯝꯗ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕꯅꯤꯅꯦ ꯄꯨꯔꯦꯜ ꯉꯥꯡꯅꯗꯨꯅ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯐꯔꯦ ꯅꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏꯅ ꯍꯦꯛ ꯏꯟꯖꯔꯒꯦ ꯊꯥꯔꯤꯛ ꯍꯔꯥꯎꯅ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯁꯔꯠꯀ ꯈꯣꯏꯃꯨꯒꯗꯣ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯨꯆꯣ ꯖꯨꯕꯣꯟ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯆꯠꯈꯤꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯂꯥꯛꯂꯗꯨꯅ ꯄꯨꯔꯦꯜ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯠꯄ ꯍꯧꯔꯝꯃꯤ ꯄꯨꯔꯦꯜ ꯀꯗꯥꯏꯗꯅꯣ ꯅꯪ ꯆꯠꯇꯣꯏꯁꯤꯕꯣ ꯑꯩꯗꯤ ꯃꯁꯤꯒꯤ ꯂꯝꯕꯤꯁꯦ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯠꯈꯤꯗ꯭ꯔꯤꯅꯦ ꯈꯣꯏꯃꯨꯅꯁꯨ
ꯍꯣꯏꯅꯦ, ꯑꯩꯁꯨ ꯑꯃꯨꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯤ. ꯃꯤꯁꯨ ꯏꯇꯥ ꯇꯥꯗꯕꯒꯨꯝꯅ ꯇꯧꯏ. ꯄꯨꯔꯦꯜ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯅꯣꯏꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤꯗ. ꯍꯥꯟꯅ ꯆꯠꯈ꯭ꯔꯗꯨꯗꯤ. ꯁꯔꯠ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯑꯩꯕꯨ ꯆꯠꯈ꯭ꯔꯕ꯭ꯔꯅꯦ? ꯑꯩꯁꯨꯅꯤ, ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯤꯅꯦ. ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯔꯦꯜꯗꯨ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯑꯁ ꯋꯥꯗ꯭ꯔꯣ? ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯨꯝꯊꯔꯛꯎꯁꯦ. ꯉꯥꯏꯍꯥꯛꯇ ꯁ꯭ꯋꯥꯏꯁꯤꯗ ꯍꯪꯆꯤꯠ ꯂꯥꯡꯁꯤ. ꯑꯩ ꯋꯥꯔꯦꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯊꯔꯝꯃꯤ. ꯁꯔꯠꯀ ꯈꯣꯏꯃꯨꯒꯁꯨ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯝꯃꯤ. ꯄꯨꯔꯦꯜ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯛꯂꯝꯃꯤ. ꯁꯦ, ꯏꯁꯤꯡꯁꯦ ꯊꯛꯑꯣ. ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯣꯏꯕ? ꯉꯁꯤꯗꯤ ꯈꯅꯥꯎꯒꯁꯦ ꯈꯔ ꯈꯔ ꯍꯦꯛ ꯀꯪꯉꯤ. ꯁꯔꯠꯀ ꯈꯣꯏꯃꯨꯒꯗꯣ ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯂꯩꯇ ꯏꯁꯤꯡ ꯑꯗꯨ ꯊꯛꯆꯤꯜꯂꯝꯃꯤ. ꯁꯔꯠ ꯊꯒꯦꯔꯛꯂꯒ ꯑꯁ ꯄꯨꯔꯦꯜ, ꯅꯪꯒꯤ ꯏꯁꯤꯡꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ. ꯈꯣꯏꯃꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯣꯏꯅꯦ, ꯑꯁꯨꯛ ꯍꯥꯎꯕ ꯏꯁꯤꯡꯁꯤꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯛꯈꯤꯗ꯭ꯔꯤ ꯍꯥꯏꯕꯕꯨ ꯌꯥꯏꯅꯦ. ꯍꯥꯎꯕ꯭ꯔꯥ? ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯈꯣꯏꯃꯨ ꯑꯃꯁꯨꯡ ꯁꯔꯠ ꯑꯗꯨ ꯋꯥꯈꯜ ꯃꯥꯡꯂꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ. ꯄꯨꯔꯦꯜ ꯅꯣꯛꯂꯒ ꯍꯥꯎꯔꯝꯃꯅꯤ ꯅꯣꯏꯗꯤ ꯏꯁꯤꯡꯗꯣ. ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯄꯨꯡ ꯈꯔ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯣꯅꯦꯀꯣ. ꯑꯩꯗꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒ ꯑꯝꯇ ꯎꯅꯔꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ. ꯄꯨꯔꯦꯜꯅ ꯊꯛꯅꯅꯕ ꯏꯁꯤꯡ ꯑꯗꯨꯗ ꯇꯨꯝꯅꯅꯕ ꯍꯤꯗꯥꯛ ꯍꯥꯞꯆꯤꯜꯂꯤꯕꯅꯤ. ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯊꯣꯏꯕꯨ ꯎꯅꯕ ꯆꯠꯄꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯂꯣꯏꯅꯗꯨꯅ ꯆꯠꯄ ꯄꯥꯝꯗꯕꯗꯒꯤ ꯇꯧꯔꯤꯕꯅꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯨꯔꯦꯜ ꯑꯗꯨ ꯊꯣꯏꯒꯤ ꯌꯨꯝ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ. ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯧꯔꯤꯅ ꯀꯤꯁꯤꯟꯗꯨꯅ ꯊꯅꯝꯃꯤ. ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨꯗ ꯆꯪꯕꯁꯨ ꯉꯝꯗ ꯆꯪꯁꯨ ꯆꯪꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯏꯪꯈꯣꯜꯗꯒꯤ ꯍꯪꯒꯥꯝ ꯍꯦꯛꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯊꯣꯡꯒꯥꯜꯗ ꯄꯨꯔꯦꯜꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯕꯗꯨ ꯎꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯤꯍꯨꯟ ꯑꯗꯨ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯈ꯭ꯔꯦ. ꯊꯣꯏ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯄꯥꯏꯔꯒ ꯑꯁ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯤꯅ ꯎꯈ꯭ꯔꯒ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ. ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯅ ꯇꯨꯡꯗꯒꯤ ꯀꯔꯤ ꯇꯧꯔꯤ ꯏꯕꯦꯝꯃ? ꯑꯗꯨꯛ ꯄꯥꯈꯠꯅ ꯂꯩꯔꯤꯕꯗꯤ? ꯑꯥꯗ ꯊꯣꯡꯒꯥꯜꯗ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜ ꯅꯠꯇꯕ꯭ꯔꯥꯅꯦ? ꯊꯣꯏꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯏꯃꯥ ꯃꯥꯟꯕ ꯑꯣꯏꯔꯝꯒꯅꯤꯗ. ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ. ꯄꯨꯔꯅꯤꯃꯥꯅ ꯍꯩꯃꯥ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦꯍꯦ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯕꯣ? ꯁꯣꯝꯗꯅ ꯄꯨꯔꯦꯜ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤꯉꯩ ꯂꯩꯁꯅꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯂꯥꯏꯕꯛ ꯐꯔꯦꯗ, ꯃꯥ ꯂꯥꯛꯏꯀꯥꯟꯁꯤꯗ ꯄꯨꯟꯅ ꯍꯦꯛꯇ ꯆꯪꯃꯤꯟꯅꯈ꯭ꯔꯒꯦ. ꯂꯩꯁꯅꯥ ꯄꯨꯔꯦꯜꯕꯨ ꯎꯕꯗ ꯏꯕꯨꯡ ꯌꯥꯝ ꯉꯜꯂꯤꯅ. ꯑꯧ, ꯑꯩ ꯑꯍꯤꯡꯒ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦꯗ ꯂꯩꯁꯅꯥ. ꯉꯁꯤꯗꯤ ꯊꯣꯏꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯦ ꯍꯦꯛꯇ ꯐꯣꯡꯗꯣꯛꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ. ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯝꯇ ꯈꯪꯉꯔꯣꯏ. ꯍꯥꯏꯔꯤꯁꯤꯅꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯆꯥꯛꯁꯨ ꯆꯥꯗꯦ, ꯑꯍꯤꯡꯁꯨ ꯇꯨꯝꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅꯦ. ꯈꯔ ꯈꯔꯕꯨꯗꯤ ꯆꯥꯏ, ꯇꯨꯝꯕꯁꯨ ꯈꯔꯗꯤ ꯇꯨꯝꯃꯤ. ꯂꯣꯏꯅ ꯄꯠꯀꯛꯂꯗꯤꯅꯦ ꯏꯃꯥ ꯏꯄꯥꯅ ꯃꯔꯝ ꯁꯣꯏꯗꯅ ꯍꯪꯂꯛꯀꯅꯤ. ꯃꯗꯨꯗ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯦ ꯍꯥꯏꯔꯨꯔꯗꯤ ꯃꯄꯥꯒ ꯑꯝꯇ ꯊꯣꯛꯍꯜꯂꯔꯣꯏ. ꯌꯥꯝ ꯂꯨꯅ ꯇꯧꯈꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ. ꯐꯔꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯏꯀꯥꯟꯁꯤꯗꯅꯦ ꯄꯨꯟꯅ ꯍꯦꯛꯇ ꯆꯪꯃꯤꯟꯅꯔꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯍꯦꯛꯇ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ. ꯊꯣꯏꯒ ꯄꯨꯔꯅꯤꯃꯥꯒ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯅꯣꯕꯥꯞ ꯃꯦꯠꯇꯨꯅ ꯆꯥꯔꯝꯃꯤ. ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯃꯥ. ꯂꯩꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯌꯥꯗꯦꯀꯣ ꯏꯃꯥ, ꯉꯔꯥꯡꯇ ꯊꯦꯡꯅꯈꯤꯕꯗ ꯉꯥꯏꯔꯤ. ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄ ꯑꯩꯕꯨꯗꯤ ꯎꯕꯤꯗ꯭ꯔꯒ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝ ꯅꯥꯏꯕꯣ. ꯄꯨꯔꯅꯤꯃꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯍꯦ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯐꯝꯃꯣ ꯂꯥꯛꯑꯣ. ꯅꯣꯕꯥꯞ ꯃꯦꯠꯂꯤꯁꯦ ꯄꯨꯟꯅ ꯍꯦꯛꯇ ꯆꯥꯃꯤꯟꯅꯔꯁꯤ. ꯊꯣꯏꯗꯤ ꯄꯨꯔꯦꯜꯗ ꯃꯃꯤꯠ ꯑꯗꯨ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯄꯨꯔꯦꯜ ꯊꯣꯏꯗ ꯁꯨꯛꯌꯦꯡꯗꯤ ꯌꯦꯡꯖꯔꯝꯗꯦ. ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯖꯔꯝꯃꯤ. ꯂꯩꯁꯅꯥꯅ ꯊꯣꯏ, ꯅꯪ ꯉꯔꯥꯡ ꯏꯅꯦ ꯔꯥꯙꯤꯀꯥꯒꯤ ꯐꯅꯦꯛꯇꯣ ꯄꯤꯔꯨꯔꯕꯣ? ꯊꯣꯏ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯍꯩꯃꯥ, ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯔꯦꯗꯅ. ꯑꯩ ꯅꯣꯕꯥꯞ ꯆꯥꯕꯒ ꯂꯥꯏꯔꯤ. ꯃꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯥꯕ ꯂꯣꯏꯁꯤꯟꯈꯤꯒꯦ. ꯀꯨꯟꯁꯤꯠ ꯇꯥꯒꯗꯧꯕ ꯃꯇꯦꯛ ꯑꯃꯈꯛꯇ ꯉꯥꯏꯔꯕꯅꯤ. ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯤ ꯁꯥꯕ ꯍꯧꯈ꯭ꯔꯦ. ꯊꯣꯏꯒꯤ ꯊꯕꯛ ꯐꯕ ꯃꯇꯧ ꯑꯗꯨꯗ ꯇꯁꯦꯡꯅ ꯄꯨꯔꯦꯜꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦ. ꯂꯩꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛꯁꯨ ꯐꯖꯩ, ꯊꯕꯛꯁꯨ ꯐꯩ, ꯏꯪꯁꯨ ꯇꯞꯄꯤ, ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜꯁꯨ ꯍꯩ.
ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯗ, ꯑꯩꯒꯤ ꯑꯣꯏꯖꯕꯗ ꯑꯃꯥꯡꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯗ꯫ ꯂꯩꯁꯅꯥꯒꯤ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯗ꯭ꯔꯕ ꯋꯥꯗꯨꯗ ꯄꯨꯔꯅꯤꯃꯥꯗꯤ ꯃꯀꯣꯛ ꯉꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯒꯤ ꯑꯥꯔꯊ ꯂꯩꯕ ꯋꯥꯍꯩ ꯑꯗꯨꯗ ꯄꯨꯔꯦꯜꯗꯤ ꯈꯪꯖꯔꯝꯃꯤ꯫ ꯊꯣꯏꯁꯨ ꯃꯅꯥ ꯇꯥꯁꯟꯅꯗꯕ ꯃꯈꯩ ꯐꯤ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯄꯨꯔꯅꯤꯃꯥ ꯉꯛꯅ, "ꯀꯔꯤꯅꯣꯅꯦ, ꯏꯆꯥ ꯂꯩꯁꯅꯥ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦꯗ." ꯂꯩꯁꯅꯥ ꯅꯣꯛꯂꯒ, "ꯏꯃꯥ, ꯅꯪ ꯀꯣꯟꯅ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯃꯣꯏ ꯅꯠꯇ꯭ꯔꯒ ꯋꯥꯈꯜꯗꯗꯤ ꯐꯥꯎꯖꯔꯕ, ꯑꯗꯨꯕꯨ ꯆꯤꯟꯕꯥꯜ ꯌꯧꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗꯕ, ꯑꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯑꯧꯔꯥꯏꯕꯤꯔꯤꯕ ꯍꯥꯏꯕꯗꯨꯅꯤꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯦꯜꯗ ꯌꯦꯡꯗꯨꯅ ꯅꯣꯛꯆꯔꯝꯃꯤ꯫ "ꯍꯣ, ꯅꯣꯏꯒꯤ ꯑꯉꯥꯡꯒꯤ ꯋꯥꯗꯤ ꯈꯪꯖꯗ꯭ꯔꯦꯗ, ꯏꯃꯥ ꯍꯣꯏꯗꯤꯅꯦ ꯑꯍꯜ ꯑꯣꯏꯁꯜꯂꯛꯂꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯣꯕꯥꯞꯁꯤꯕꯨ ꯍꯥꯎꯕ꯭ꯔꯅꯦ ꯏꯕꯨꯡꯉꯣ?" "ꯍꯥꯎꯏꯗ ꯏꯃꯥ, ꯑꯁꯨꯃꯥꯏꯅ ꯍꯥꯎꯕ ꯅꯣꯕꯥꯞꯇꯤ ꯑꯝꯐꯥꯎ ꯆꯥꯗ꯭ꯔꯤ." "ꯃꯤ ꯏꯇꯥ ꯃꯁꯛ ꯐꯖꯕꯤꯒꯤ ꯇꯅꯧꯔꯕꯤ ꯈꯨꯠꯁꯥ ꯃꯉꯥꯗꯨꯅ ꯅꯨꯡꯁꯤꯅ ꯅꯤꯡꯊꯤꯖꯅ ꯃꯦꯠꯂꯝꯕꯕꯨ ꯀꯔꯤꯒꯤ ꯍꯥꯎꯔꯣꯏꯗꯒꯦꯅꯦ ꯏꯃꯥ?" ꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯤ ꯁꯥꯔꯤꯕ ꯑꯗꯨ ꯈꯨꯗꯤ ꯊꯤꯖꯤꯟꯕꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ꯫ "ꯀꯩꯗꯧꯔꯦ ꯊꯣꯏ?" "ꯀꯩꯁꯨ ꯇꯧꯗꯦꯗ, ꯀꯛꯆꯦꯡꯅ ꯆꯤꯛꯂꯛꯄ." "ꯍꯩꯁ, ꯃꯇꯝꯁꯦ ꯑꯥ ꯌꯧꯁꯤꯟꯈ꯭ꯔꯦꯅꯦꯍꯦ꯫ ꯑꯩꯕꯨ ꯀꯩꯊꯦꯜ ꯀꯥꯕ ꯊꯦꯡꯈ꯭ꯔꯅꯤ, ꯑꯩ ꯆꯠꯅꯅꯕ ꯇꯧꯔꯒꯦ, ꯅꯈꯣꯏ ꯑꯅꯤ ꯆꯥꯍꯧꯈꯣꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯐꯠ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯐꯤ ꯍꯣꯡꯂꯒ ꯄꯣꯂꯥꯡ ꯑꯃꯗ ꯃꯅꯥ ꯃꯁꯤꯡ ꯄꯤꯛ ꯊꯟꯅ ꯍꯥꯞꯂꯒ ꯊꯣꯔꯛꯂꯝꯃꯤ꯫ "ꯏꯃꯥꯒꯨꯝꯅꯕꯤ, ꯑꯩ ꯊꯤꯟꯖꯔꯝꯃꯨꯔꯥ? ꯄꯣꯠꯇꯣ ꯌꯥꯝ ꯂꯨꯝꯕꯒꯨꯝꯅ ꯎꯏ." "ꯌꯥꯔꯦꯗ ꯌꯥꯔꯦꯗ, ꯏꯆꯥ ꯋꯥꯅꯅꯕꯅꯤ, ꯅꯆꯜꯁꯤꯡꯒ ꯑꯗꯨꯝ ꯂꯩꯔꯝꯃꯨꯗ." "ꯊꯣꯏ, ꯏꯃꯥ ꯆꯠꯂꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯔꯦꯜꯅ, "ꯑꯩ ꯄꯨꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯕꯣ." "ꯑꯃꯥꯡꯁꯪꯗꯤ ꯏꯕꯨꯡ ꯌꯦꯅꯈꯥꯗ ꯂꯩꯕꯅꯤ." ꯄꯨꯔꯦꯜ ꯃꯕꯨꯛꯇꯨ ꯄꯥꯏꯔꯒ, "ꯑꯁ, ꯑꯩ ꯑꯃꯨꯛꯇ ꯆꯪꯗ꯭ꯔꯗꯤ ꯌꯨꯝ ꯍꯟꯕ ꯉꯝꯂꯔꯣꯏ." ꯊꯣꯏ ꯄꯥꯈꯠꯅ, "ꯏꯕꯨꯡ, ꯏꯁꯤꯡꯗꯣ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯁꯣꯛꯎꯀꯣ." "ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯣꯏ ꯅꯨꯡꯉꯥꯏꯇꯅ, "ꯀꯔꯤꯒꯤꯅꯣ ꯂꯩꯁꯅꯥ, ꯅꯪꯅ ꯃꯣꯔꯣꯛ ꯑꯗꯨꯌꯥꯝꯅ ꯍꯥꯞꯆꯜꯂꯤꯗꯨꯕꯣ?" "ꯅꯨꯡꯐꯥꯎ ꯅꯨꯡꯁꯤꯅꯗ꯭ꯔꯤ, ꯀꯪꯈꯠꯄꯗꯤ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯔꯦꯅꯦ." "ꯍꯣ ꯏꯕꯦꯝꯃ, ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯆꯝꯃꯜꯂꯦ, ꯑꯗꯨꯗ ꯈꯤꯇꯪꯈꯛ ꯍꯥꯞꯆꯤꯟꯕꯁꯤꯗ." "ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤ ꯏꯅꯥꯈꯨꯟꯕꯒꯤ ꯃꯆꯥꯁꯤꯗ." ꯂꯩꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯍꯟꯗꯛꯇꯤ ꯃꯤꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯛꯏꯀꯣ." "ꯇꯕꯥꯕꯤꯗꯤ ꯀꯩꯗꯧꯔꯒꯦ, ꯃꯥ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯒꯤꯅꯣ?" "ꯇꯥ ꯀꯦꯁꯣꯒ ꯎꯅꯍꯧꯔꯤꯕꯅꯦ." "ꯑꯁ, ꯂꯣꯏꯔꯦꯍꯦ, ꯃꯇꯥꯡ ꯆꯥꯗꯦ ꯃꯥꯁꯨ, ꯐꯅꯦꯛ ꯊꯤꯟꯕ ꯂꯣꯏꯔꯒ ꯌꯦꯂꯥꯡ ꯍꯦꯛꯄ ꯆꯠꯂꯨꯁꯤꯅ ꯍꯥꯏꯔꯒ." ꯄꯨꯔꯦꯜ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯔꯗꯨꯅ, "ꯑꯁ, ꯄꯨꯛꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯦꯗ." "ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯃꯨꯀꯣ ꯏꯕꯨꯡ, ꯀꯣꯏꯆꯠ ꯆꯠꯀꯅꯨ, ꯇꯨꯃꯤꯟꯅ ꯐꯝꯃꯨ, ꯑꯩ ꯍꯤꯗꯥꯛ ꯁꯦꯝꯃꯛꯀꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥꯅ, "ꯏꯕꯨꯡ, ꯅꯪ ꯃꯣꯔꯣꯛ ꯌꯥꯝꯅ ꯆꯥꯗꯕ ꯑꯣꯏꯔꯗꯤ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯣ? ꯑꯩꯗꯤ ꯃꯣꯔꯣꯛ ꯆꯥꯒꯟꯕꯅꯤꯅ ꯁꯥꯗꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂꯨꯕꯅꯤ." "ꯑꯩꯗꯤ ꯁꯥꯗꯕꯣꯏ ꯅꯤꯡꯉꯦ, ꯎꯍꯧꯗꯗꯅ ꯃꯣꯔꯣꯛ ꯃꯆꯦꯠ ꯑꯃ ꯆꯥꯁꯤꯜꯂꯨꯔꯦ, ꯃꯗꯨꯗꯒꯤꯅꯦ ꯄꯨꯛꯁꯦ ꯈꯪꯆꯥꯛ ꯆꯥꯛꯏꯁꯦ." ꯊꯣꯏ ꯈꯨꯖꯥꯏ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯂꯒ ꯊꯨꯝꯒ ꯆꯤꯅꯤ ꯈꯔꯒ ꯊꯤꯠꯇꯨꯅ ꯄꯨꯔꯦꯜꯗ ꯊꯛꯎ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯃꯍꯤ ꯑꯗꯨ ꯊꯛꯆꯜꯂꯕ ꯃꯇꯝꯗꯗꯤ ꯈꯔ ꯏꯪꯊꯕꯒꯨꯝꯅ ꯃꯣꯃꯣꯟ ꯅꯣꯛꯂꯛꯂꯝꯃꯤ꯫ "ꯅꯪꯗꯤ ꯍꯤꯗꯥꯛ ꯁꯦꯝꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ, ꯄꯨꯛꯁꯦ ꯈꯪꯏꯪ ꯏꯪꯕꯒꯨꯝꯅ ꯇꯧꯏ." ꯂꯩꯁꯅꯥꯅ ꯇꯨꯜꯁꯤ ꯃꯅꯥ 3 ꯄꯨꯔꯛꯇꯨꯅ, "ꯁꯦ ꯏꯕꯨꯡ, ꯁꯤꯁꯨ ꯆꯥꯁꯤꯜꯂꯣ, ꯄꯨꯛ ꯏꯪꯕꯅꯤ." ꯄꯨꯔꯦꯜ ꯃꯅꯥ ꯑꯗꯨ ꯂꯧꯔꯒ ꯆꯥꯁꯤꯜꯂꯝꯃꯤ꯫ ꯊꯣꯏꯅ, "ꯑꯗꯣ ꯂꯩꯁꯅꯥ, ꯐꯅꯦꯛꯁꯨ ꯐꯪꯏ, ꯄꯤꯊꯣꯛꯎꯔꯁꯤꯔꯥ?" "ꯍꯣꯏ, ꯌꯥꯏ, ꯑꯗꯣ ꯌꯦꯂꯥꯡ ꯍꯦꯛꯄꯗꯨꯗꯤ ꯀꯝꯗꯧꯕ?" "ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯦ, ꯇꯕꯥꯕꯤꯗꯣ ꯌꯥꯝꯅ ꯆꯠꯆꯅꯤꯡꯕꯅꯤ, ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯌꯦ." ꯄꯨꯔꯦꯜ ꯈꯔ ꯐꯔꯗꯨꯅ, "ꯄꯨꯡꯁꯤꯗꯤ ꯌꯧꯔꯝꯃꯅꯤ, ꯑꯩꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ, ꯑꯗꯣ ꯍꯌꯦꯡ ꯅꯣꯏ ꯌꯦꯂꯥꯡ ꯍꯦꯛꯄ ꯍꯥꯏꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦꯀꯣ?" ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥ ꯅꯣꯛꯂꯒ, "ꯏꯕꯨꯡꯗꯤ ꯅꯨꯄꯤ ꯃꯔꯛꯇ ꯐꯧꯌꯥꯟ ꯌꯥꯟꯗꯣꯏꯕ?" "ꯍꯣ, ꯑꯎꯕ ꯃꯤꯅ ꯎꯈ꯭ꯔꯒꯅꯦ ꯀꯔꯤ ꯈꯟꯗꯣꯏꯅꯣ? ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯆꯥꯗꯣ ꯂꯧꯕꯨꯛꯇ ꯂꯥꯏꯔ ꯃꯆꯥ ꯂꯩꯁꯥꯕꯤ 3ꯒ ꯄꯨꯗꯨꯅ ꯌꯦꯂꯥꯡ ꯍꯦꯛꯃꯤꯟꯅꯔꯦ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯣꯏꯗ꯭ꯔꯣ?" ꯄꯨꯔꯦꯜ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯋꯥ ꯉꯥꯡꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯏꯆꯜꯁꯦ." ꯊꯣꯏꯗꯤ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯀꯣꯟꯗꯒꯤ ꯃꯥꯒꯤ ꯁꯥꯕ ꯂꯣꯏꯔꯕ ꯐꯅꯦꯛ ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯨꯔꯦꯜꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯧꯅ,
ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯅꯨꯡꯁꯤꯔꯤꯕꯅꯤ ꯂꯣꯟꯅ ꯃꯤꯠꯆꯥꯅꯥꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯁꯨ ꯌꯦꯡꯖꯔꯤꯕꯅꯤ ꯂꯣꯟꯅ ꯂꯣꯟꯅ ꯍꯣ ꯂꯣꯟꯅ ꯂꯣꯟꯅ꯫ ꯏꯁꯩ ꯑꯗꯨ ꯇꯥꯕꯗ ꯄꯨꯔꯦꯜ ꯊꯣꯏꯗ ꯌꯦꯡꯕ ꯇꯣꯛꯂꯒ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯂꯩꯁꯅꯥꯅ ꯊꯃꯣꯏꯗ ꯑꯣꯝꯃꯒ ꯊꯝꯕꯒꯤ ꯃꯩꯁꯦ ꯃꯩꯈꯨ ꯀꯥꯔꯛꯂꯕꯗꯤ ꯄꯣꯈꯥꯏꯕꯅꯤꯀꯣ ꯏꯕꯨꯡ꯫ ꯊꯣꯏ ꯈꯧꯗꯦꯝꯂꯒ ꯑꯁ ꯂꯩꯁꯅꯥ ꯐꯅꯦꯛꯁꯦ ꯑꯝꯇ ꯊꯤꯟꯃꯤꯟꯅꯧꯁꯤ ꯂꯥꯎꯕ꯫ ꯄꯨꯔꯦꯜꯁꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯏꯕꯨꯡ ꯄꯨꯔꯦꯜꯁꯦ ꯈꯔ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤꯕꯣ? ꯃꯤ ꯅꯤꯁꯥ ꯆꯥꯕꯁꯨ ꯅꯠꯇꯦ, ꯃꯤ ꯐꯠꯇꯕꯁꯨ ꯅꯠꯇꯦ꯫ ꯍꯣ ꯏꯕꯦꯝꯃ, ꯃꯥꯕꯨ ꯐꯪꯖꯕꯗꯤꯅꯦ ꯅꯪ ꯊꯝꯕꯥꯜ ꯁꯥꯠꯂꯕꯒꯨꯝꯕꯅꯤ꯫ ꯃꯨꯟꯅ ꯈꯟꯖꯧ, ꯃꯥꯒꯨꯝꯕ ꯅꯨꯄꯥꯗꯤꯅꯦ ꯅꯄꯨꯟꯁꯤꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯀꯣ꯫ ꯃꯁꯛ ꯍꯥꯏꯔ ꯋꯥꯠꯇꯦ, ꯃꯔꯜꯁꯨ ꯋꯥꯠꯇꯦ, ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜꯁꯨ ꯋꯥꯠꯇꯦ꯫ ꯁꯤꯗ ꯅꯪꯅ ꯄꯥꯝꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯒ ꯑꯣꯏꯔꯗꯤꯅꯦ ꯅꯥꯃꯩ ꯄꯥꯏꯗꯨꯅ ꯌꯥꯅꯈ꯭ꯔꯗꯕꯅꯤ꯫ ꯏꯪꯒꯤꯠ ꯑꯃꯇꯪ ꯄꯤꯔꯛꯄꯗ ꯁꯛꯁꯤꯗꯕꯨ ꯇꯣꯔꯣꯕꯣꯠ ꯈꯔ ꯃꯥꯜꯂꯝꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯊꯣꯏ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯇꯥꯕꯨ ꯀꯅꯥꯅ ꯇꯣꯔꯣꯕꯣꯠ ꯃꯥꯜꯂꯦ ꯍꯥꯏꯅꯣ? ꯅꯪꯁꯤꯗꯤ ꯖꯥꯠ ꯖꯥꯠ ꯍꯦꯛꯇ ꯉꯥꯡꯂꯛꯏ꯫ ꯑꯩꯅ ꯋꯥꯖꯔꯤꯕꯗꯤꯅꯦ ꯏꯕꯨꯡ ꯄꯨꯔꯦꯜꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯑꯩꯕꯨ ꯐꯅ ꯅꯨꯡꯁꯤꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯀꯟꯊꯣꯛꯄꯤꯔꯛꯂꯕꯗꯤ ꯏꯃꯥꯒꯤ ꯃꯥꯏ ꯆꯣꯞꯀꯅꯤ꯫ ꯑꯩ ꯏꯃꯥꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯒꯗꯧꯕ ꯊꯕꯛꯇꯤ ꯑꯝꯇ ꯇꯧꯅꯤꯡꯗꯤꯌꯦ ꯂꯩꯁꯅꯥ꯫ ꯂꯩꯁꯅꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯈꯪꯗ꯭ꯔꯦꯗ ꯏꯇꯥ ꯏꯕꯦꯝꯃ, ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯑꯐꯕꯗꯤ ꯐꯥꯔꯒ ꯂꯩꯍꯧꯁꯤꯗ ꯂꯩꯍꯦ꯫ ꯁꯣꯝꯗꯅ ꯄꯨꯔꯦꯜ ꯁꯔꯠ ꯑꯃꯁꯨꯡ ꯈꯣꯏꯃꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯃꯥꯏ ꯑꯗꯨꯗ ꯈꯤꯛꯆꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯅꯤꯗꯨ ꯃꯀꯣꯛ ꯄꯥꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯁꯔꯠ ꯉꯛꯅ ꯅꯨꯃꯤꯗꯥꯡ ꯇꯥꯔꯝꯒꯗꯧꯔꯦꯅ꯫ ꯄꯨꯔꯦꯜ ꯍꯛꯀꯥꯝ ꯋꯥꯋꯥ ꯆꯜꯂꯒ ꯑꯁ ꯇꯨꯝꯃꯤꯉꯩꯗ ꯃꯇꯝꯁꯤꯗꯤ ꯌꯧꯔꯝꯃꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯅꯣꯏꯁꯨ ꯇꯨꯝꯕꯗꯤ ꯐꯖꯅ ꯐꯩꯍꯦ꯫ ꯀꯨꯝꯚꯀꯔꯅ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯒꯤ ꯈꯔ ꯍꯦꯜꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯨꯝꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇꯒ ꯃꯤꯀꯞ ꯊꯣꯔꯛꯑꯦ꯫ ꯈꯣꯏꯃꯨ ꯃꯆꯤꯟ ꯑꯗꯨ ꯆꯤꯛꯂꯒ ꯉꯁꯥꯏꯕꯨ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯃꯇꯧ ꯀꯔꯝꯅ ꯇꯨꯝꯈꯤꯕꯅꯣ? ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯄꯨꯔꯦꯜ ꯈꯧꯗꯦꯝꯂꯒ ꯀꯥꯟꯅꯗꯦ, ꯑꯗꯨ ꯈꯜꯂ ꯂꯩꯔꯒ ꯃꯇꯝ ꯃꯥꯡꯅꯅꯕꯅꯤ, ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯦ꯫ ꯅꯪꯅ ꯀꯗꯥꯏꯗꯅꯣꯃ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯅ ꯀꯝꯗꯧꯕ? ꯄꯨꯔꯦꯜꯗꯨ ꯁꯥꯎꯖꯤꯟꯅꯔꯒ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯇꯥꯔꯤꯁꯤꯕꯨ ꯀꯝꯗꯧꯅ ꯆꯠꯀꯗꯣꯏꯅꯣ? ꯅꯣꯏꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯇꯨꯝꯊꯣꯛꯂꯒ ꯌꯥꯔꯦ ꯆꯠꯂꯔꯣꯏ, ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯁꯤ꯫ ꯑꯍꯨꯝ ꯑꯗꯨ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯁꯒꯣꯜ ꯊꯧꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯌꯧꯔꯕꯗ ꯄꯨꯔꯦꯜꯗꯨ ꯁꯥꯎꯖꯤꯟꯅꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯖꯨꯕꯣꯟꯅ ꯍꯥꯏ ꯁꯔꯠ, ꯀꯔꯤ ꯇꯧꯔꯦ ꯑꯃꯁꯤꯅ? ꯀꯩꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕꯗꯤ? ꯊꯥꯔꯤꯛꯅ ꯃꯥꯅ ꯉꯁꯤ ꯆꯠꯂꯤꯕꯗꯨꯕꯨ ꯀꯗꯥꯏ ꯀꯗꯥꯏꯗꯅꯣ? ꯅꯈꯣꯏ ꯑꯅꯤꯕꯨ ꯈꯪꯂꯛꯄ꯭ꯔꯣ? ꯈꯣꯏꯃꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯏꯃꯥꯒꯨꯝꯂꯕꯤ ꯑꯩ ꯈꯪꯉꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯄꯨꯔꯦꯜꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕ꯫ ꯃꯥꯅ ꯁꯔꯠ ꯏꯕꯥꯅꯤꯕꯨ ꯇꯨꯃꯤꯟꯅ ꯇꯨꯝꯅꯅꯕ ꯍꯤꯗꯥꯛ ꯍꯥꯞꯆꯤꯟꯗꯨꯅ ꯇꯨꯝꯍꯜꯂꯝꯂꯒ ꯃꯥꯅ ꯂꯣꯟꯅ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯒ ꯃꯥꯅ ꯑꯆꯨꯝꯕ ꯁꯥꯕ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯂꯥꯏꯔꯣꯏꯗꯧꯔꯤꯗ꯫ ꯐꯔꯦ ꯐꯔꯦ, ꯍꯌꯦꯡꯗꯤꯅꯦ ꯁꯨꯝꯗꯧ, ꯃꯥꯅ ꯆꯠꯄ ꯊꯕꯛꯇꯨꯗ ꯀꯩꯝꯇ ꯌꯦꯠꯂꯒꯨꯝꯁꯤ꯫ ꯇꯧꯕ ꯁꯛ ꯂꯣꯠꯇꯨꯅ ꯃꯥꯒꯤ ꯇꯨꯡ ꯏꯜꯂꯒ ꯃꯥ ꯀꯗꯥꯏꯗ ꯆꯠꯂꯤ, ꯀꯔꯤ ꯇꯧꯔꯤ ꯈꯪꯗꯣꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯨꯔꯦꯜꯗꯨ ꯃꯥꯒꯤ ꯀꯥꯗ ꯃꯥꯅ ꯇꯧꯕ ꯊꯧꯑꯣꯡ ꯈꯨꯗꯤꯡꯃꯛ ꯀꯅꯥꯃꯠꯇꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯄꯪꯁꯤꯡꯁꯤꯗꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯄꯨꯔꯦꯜꯗꯨ ꯃꯇꯣꯝꯇ ꯊꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯨꯡꯗꯅ ꯂꯣꯟꯅ ꯁꯔꯠꯇꯨ ꯑꯍꯜ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯊꯣꯏꯒ ꯂꯩꯁꯅꯥꯒꯗꯣ ꯌꯦꯂꯥꯡ ꯍꯦꯛꯄ ꯆꯠꯂꯝꯗꯥꯏꯒꯤ ꯄꯣꯂꯥꯡ ꯑꯃꯃꯝ ꯄꯥꯏꯔꯗꯨꯅ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯡ, ꯊꯦꯡꯈ꯭ꯔꯅꯤꯌꯦ, ꯂꯥꯛꯑꯣ, ꯉꯥꯏꯔꯝꯃꯅꯤꯌꯦ꯫ ꯄꯨꯔꯦꯜ ꯁꯒꯣꯜ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯅꯝꯂꯒ ꯑꯩ ꯉꯥꯏꯕꯕꯨ ꯋꯥꯔꯝꯃꯅꯤ, ꯉꯁꯤꯁꯦ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯇꯕꯥꯕꯤꯁꯨ ꯂꯝꯕꯤꯗ ꯉꯥꯏꯔꯝꯗꯨꯅ ꯄꯨꯟꯅ ꯍꯦꯛꯇ ꯌꯦꯂꯥꯡ ꯍꯧꯐꯝ ꯂꯧꯕꯨꯛ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯄꯨꯔꯦꯜ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯔꯤ ꯈꯨꯐꯖꯅꯣ ꯃꯐꯝ ꯑꯁꯤꯗꯤ!
ꯆꯤꯡꯅ ꯀꯣꯏꯔꯣ ꯀꯣꯏꯁꯤꯟꯕ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯒꯤ ꯈꯣꯟꯖꯦꯜ ꯐꯖꯔꯕ ꯑꯁꯪ ꯑꯃꯥꯟ ꯇꯕꯥꯕꯤꯅ ꯑꯗꯨꯗꯤ ꯏꯕꯣꯡ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯣꯏꯅ ꯌꯥꯎꯪ ꯏꯜꯂꯁꯤꯗꯅ ꯐꯖꯕ ꯃꯌꯥꯝꯁꯦ ꯅꯨꯡꯇꯤꯒꯤ ꯎꯅꯅꯕ ꯋꯥꯁꯦ ꯍꯥꯏꯔꯒ ꯃꯔꯤꯗꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯃꯍꯩ ꯃꯍꯩ ꯌꯦꯂꯥꯡ ꯍꯦꯛꯂꯝꯃꯤ ꯄꯨꯔꯦꯜꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯍꯦꯛꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯩꯔꯝꯗꯦ ꯄꯪꯐꯣꯏꯗ ꯐꯣꯏꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯂꯩꯁꯅꯥꯅ ꯇꯞꯅ ꯊꯣꯏ ꯏꯕꯨꯡꯁꯦ ꯀꯩꯃꯇ ꯍꯩꯇ꯭ꯔꯦ ꯌꯥꯔꯗꯤꯅꯦ ꯅꯪ ꯑꯝꯇ ꯇꯥꯛꯄꯤꯔꯣꯆꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯌꯦꯡꯕ ꯑꯁ ꯑꯩ ꯇꯜꯂꯤꯗ ꯃꯁꯤ ꯍꯥꯏꯗꯨꯅꯁꯨ ꯂꯩꯁꯅꯥꯒ ꯇꯕꯥꯕꯤꯒꯅ ꯅꯝꯗꯨꯅ ꯊꯣꯏꯕꯨ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯏꯟꯁꯤꯟꯗꯨꯅ ꯊꯅꯝꯂꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯔ ꯊꯥꯞꯅ ꯆꯠꯊꯣꯛꯈꯤꯔꯝꯃꯤ ꯊꯣꯏꯗꯨ ꯇꯟꯗꯤ ꯇꯜꯂꯤ ꯑꯗꯨꯕꯨ ꯄꯨꯔꯦꯜꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯛꯂꯦ ꯄꯨꯔꯦꯜꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯊꯣꯏꯗ ꯐꯠ ꯌꯦꯡꯂꯛꯏ ꯃꯤꯆꯥꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯏꯀꯥꯏꯅꯩ ꯋꯥꯗꯤ ꯉꯥꯡꯅꯔꯝꯗꯦ ꯊꯣꯏꯅ ꯈꯧꯗꯦꯝꯂꯒ ꯇꯨ ꯁꯨꯃꯥꯏꯅ ꯍꯦꯛꯑꯣ ꯏꯕꯨꯡ ꯌꯦꯂꯥꯡ ꯍꯦꯛꯄꯕꯨ ꯅꯥꯄꯤ ꯐꯣꯏꯕꯗꯧꯅ ꯐꯣꯏꯅꯕ ꯍꯧꯅꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ ꯄꯨꯔꯦꯜꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯊꯣꯏꯗ ꯑꯃꯨꯛ ꯌꯦꯡ ꯌꯦꯂꯥꯡ ꯑꯃꯨꯛ ꯍꯦꯛ ꯇꯧꯔꯝꯃꯤ ꯄꯨꯔꯦꯜꯅ ꯊꯣꯏ ꯅꯪꯁꯦ ꯌꯥꯝ ꯆꯝꯃꯤ ꯑꯋꯥꯠꯄ ꯑꯝꯇ ꯍꯦꯛ ꯂꯩꯇꯦ ꯅꯪꯒꯤ ꯅꯇꯧꯗ ꯂꯥꯏ ꯅꯨꯔꯥꯕꯤ ꯀꯌꯥꯁꯨ ꯃꯇꯧ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏ ꯏꯕꯨꯡꯗꯤ ꯃꯤ ꯊꯥꯒꯠꯄ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯂꯨꯈ꯭ꯔꯥꯕꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯃꯒꯤ ꯃꯆꯥꯒꯤ ꯃꯇꯧꯕꯨ ꯀꯅꯥꯅ ꯇꯝꯕꯤꯗꯣꯏꯕ ꯄꯨꯔꯦꯜ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯍꯟꯊꯅ ꯍꯥꯏꯒꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗꯗꯤ ꯂꯥꯏꯔ ꯃꯆꯥ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ ꯍꯥꯏꯕ ꯂꯩꯇꯦ ꯑꯐꯕ ꯃꯤꯁꯤꯡꯕꯨ ꯏꯅꯥꯛ ꯈꯨꯟꯕ ꯊꯥꯛ ꯑꯋꯥꯡꯕ ꯀꯥꯡꯕꯨꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯄꯥꯜ ꯊꯣꯡꯒꯤ ꯏꯅꯥꯛ ꯈꯨꯟꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯊꯃꯣꯏꯗ ꯏꯅꯥꯛ ꯈꯨꯟꯕꯗꯣ ꯑꯩꯒꯤꯁꯨ ꯃꯗꯨꯅ ꯑꯄꯥꯝꯕꯅꯤ ꯊꯣꯏ ꯋꯥꯗꯤ ꯉꯥꯡꯗꯦ ꯄꯨꯔꯦꯜꯗ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯄꯨꯔꯦꯜꯁꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯇꯕꯥꯕꯤꯅ ꯑꯔꯥꯞꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯇꯝꯅ ꯂꯩꯇꯨꯝꯅ ꯊꯣꯝꯂꯛꯂꯝꯃꯤ ꯑꯅꯤ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯤꯡꯈꯥꯡ ꯐꯝꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯝꯃꯤ ꯊꯣꯏ ꯈꯣꯜ ꯋꯥꯡꯂꯞꯅ ꯀꯔꯤꯅꯣ ꯂꯩꯁꯅꯥ ꯅꯕꯥꯅꯤꯁꯤꯗꯤ ꯌꯥꯝ ꯈꯠꯂꯤꯍꯦ ꯂꯩꯁꯅꯥ ꯅꯣꯛꯂꯒ ꯍꯣ ꯈꯠꯆꯕ ꯅꯠꯆꯗꯤꯌꯦ ꯅꯕꯥꯅꯤꯒꯤ ꯀꯥꯔꯛꯇꯅꯦ ꯎꯆꯤ ꯑꯆꯧꯕ ꯑꯃ ꯆꯦꯟꯈꯤꯕꯗꯨꯗ ꯃꯤꯠꯌꯦꯡ ꯑꯅꯤꯗꯣ ꯀꯥꯏꯗꯅꯕ ꯍꯥꯏꯗꯨꯅ ꯊꯣꯝꯖꯕꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯛꯏ ꯑꯃꯔꯣꯝꯗꯅ ꯁꯔꯠꯇꯨ ꯊꯥꯔꯤꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯒ ꯏꯃꯥꯒꯨꯝꯂꯕꯤ ꯑꯩ ꯈꯪꯉꯤ ꯑꯁ ꯅꯨꯄꯤꯗꯨꯁꯨ ꯎꯔꯦ ꯂꯧꯕꯨꯛꯇꯒꯅꯦ ꯌꯦꯂꯥꯡ ꯍꯦꯛꯃꯤꯟꯅꯍꯧꯕꯅꯤ ꯄꯨꯔꯥ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝꯅ ꯅꯤꯡꯊꯤꯖꯩ ꯃꯕꯨꯛ ꯇꯞꯄꯦ ꯑꯋꯥꯠꯄ ꯑꯝꯇ ꯍꯦꯛ ꯂꯩꯍꯧꯗꯦ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯗꯣ ꯋꯥꯗꯨ ꯇꯥꯕꯗ ꯖꯨꯕꯣꯟ ꯑꯃꯗꯤ ꯊꯥꯔꯤꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯖꯨꯕꯣꯟꯅ ꯍꯩ ꯃꯃꯥ ꯂꯣꯏꯁꯜꯂꯨ ꯍꯧꯖꯤꯛꯃꯛ ꯏꯃꯧ ꯍꯥꯏꯕ ꯆꯠꯂꯨꯒꯗꯕꯅꯤ ꯄꯟꯊꯗꯨꯅ ꯂꯩꯕ ꯌꯥꯗꯦ ꯊꯥꯔꯤꯛ ꯅꯣꯛꯂꯒ ꯍꯩꯃ ꯍꯣꯏ ꯍꯣꯏ ꯑꯐꯕ ꯊꯕꯛꯇꯤ ꯄꯟꯊꯔꯨꯗꯅ ꯀꯥꯟꯅꯕ ꯂꯩꯇꯦ ꯊꯣꯛꯍꯦꯛ ꯆꯠꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯄꯨꯔꯗꯨꯅ ꯁꯔꯠꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯗꯨꯅ ꯊꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯔꯠꯅ ꯇꯨ ꯃꯁꯤꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨ ꯄꯨꯂꯞ ꯍꯦꯛꯇ ꯆꯪꯂꯛꯂꯝꯃꯤ ꯄꯨꯔꯅꯤꯃꯥ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯏꯪꯈꯣꯜ ꯑꯗꯨ ꯆꯥꯏꯔꯝꯃꯤ ꯊꯥꯔꯤꯛ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦꯅꯦ ꯁꯔꯠꯅ ꯑꯩ ꯀꯧꯔꯒ ꯍꯦꯛꯇ ꯌꯦꯡꯒꯦ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯕꯗ ꯄꯨꯔꯅꯤꯃꯥ ꯏꯁꯤꯡ ꯆꯥꯏꯔꯤꯕꯗꯨ ꯇꯣꯛꯂꯒ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯅꯥꯟꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯉꯛꯅ ꯀꯅꯥ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯖꯨꯕꯣꯟ ꯊꯥꯔꯤꯛꯀꯤ ꯃꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯅꯣꯛꯂꯒ ꯍꯩ ꯃꯃꯥ ꯃꯁꯦ ꯏꯃꯧ ꯑꯗꯨꯒꯤ ꯃꯃꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯁꯛ ꯐꯖꯩꯅꯦꯍꯦ ꯑꯗꯨꯅꯅꯦ ꯃꯆꯥꯅꯨꯄꯤꯁꯨ ꯃꯁꯛ ꯐꯖꯔꯝꯒꯅꯤ ꯊꯥꯔꯤꯛ ꯖꯨꯕꯣꯟꯗ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯒ ꯍꯅꯨꯊꯪ ꯑꯁꯤꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯩ ꯀꯒꯥꯏꯗ ꯉꯁꯤꯅꯦ ꯑꯩꯅ ꯑꯣꯏꯅ ꯂꯥꯟ ꯇꯧꯔꯛꯀꯅꯤꯀꯣ ꯁꯔꯠꯅ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯦ ꯁꯨꯝꯗꯧꯕꯅꯤ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯄꯨꯔꯦꯜꯒꯤ ꯑꯄꯣꯛꯄꯒ ꯑꯄꯣꯛꯄꯤꯒꯅꯤ ꯄꯨꯔꯅꯤꯃꯥ ꯍꯔꯥꯎꯅ ꯍꯩꯃ ꯑꯣꯟꯊꯣꯛꯅ ꯊꯥꯖꯗꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯏꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯌꯨꯝꯗꯤꯅꯦ ꯀꯌꯥ ꯖꯨꯒꯣꯠ ꯆꯥꯗꯕꯅꯤ ꯏꯍꯦ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯟꯖꯗꯦꯗ ꯄꯨꯛꯆꯦꯜꯗ ꯁꯦꯡꯅꯔꯒ ꯂꯣꯏꯔꯦ ꯄꯨꯔꯅꯤꯃꯥꯅ ꯐꯤꯗꯥ ꯊꯥꯔꯤꯕ ꯑꯗꯨꯗ ꯑꯍꯨꯝ ꯑꯗꯨ ꯐꯝꯂꯝꯃꯤ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕꯁꯤꯗꯤ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯖꯒꯅꯤ ꯇꯧꯔꯤꯁꯤꯗꯤ ꯖꯨꯕꯣꯟꯅ ꯀꯔꯤꯒꯤ ꯁꯦꯕꯥꯅꯣꯗ ꯋꯥꯔꯤ ꯋꯥꯇꯥꯏꯗ ꯇꯧꯔꯒ ꯂꯣꯏꯔꯦ ꯍꯥꯏ ꯁꯔꯠ ꯆꯠꯂꯣ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯍꯣꯟꯖꯤꯜꯂꯛꯑꯣ ꯁꯔꯠ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯦꯞꯄ ꯂꯩꯇꯅ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯍꯣꯟꯖꯤꯜꯂꯛꯄꯗꯨ ꯎꯕꯗ ꯄꯨꯔꯅꯤꯃꯥꯗꯤ ꯄꯨꯡꯉ ꯍꯦꯛ ꯉꯛꯈ꯭ꯔꯦ
ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯑꯩ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯖꯗ꯭ꯔꯦ꯫ ꯊꯥꯔꯤꯛ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯇꯞꯅ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯖꯔꯛꯀꯅꯤꯗ꯫ ꯑꯗꯣ ꯀꯅꯥꯝꯇ ꯂꯩꯕꯗꯤ ꯎꯗꯦ, ꯀꯥꯏ ꯀꯥꯏꯗ ꯆꯠꯅꯈꯤꯒꯦ? ꯈꯪꯗꯦꯅꯦꯍꯦ, ꯑꯩꯗꯤ ꯑꯌꯨꯛꯇꯒꯤ ꯀꯩꯊꯦꯜꯗ ꯑꯗꯨꯝ ꯆꯠꯂꯦ, ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯌꯦ, ꯌꯨꯝꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯍꯣ ꯂꯧꯕꯨꯛꯇ ꯌꯦꯂꯥꯡ ꯍꯦꯛꯍꯧꯕꯅꯤ ꯂꯣꯏꯅ꯫ ꯄꯨꯔꯅꯤꯃꯥꯅ ꯑꯣ ꯅꯤꯡꯁꯤꯡꯉꯦ, ꯉꯔꯥꯡ ꯌꯦꯂꯥꯡ ꯍꯦꯛꯄ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯃꯌꯥꯝ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯖꯨꯕꯣꯟ ꯈꯧꯗꯦꯝꯂꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯦ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅꯗꯤ ꯈꯟꯕꯤꯒꯅꯨ, ꯇꯁꯦꯡꯅ ꯏꯀꯥꯏ ꯍꯦꯛꯇ ꯍꯥꯏꯔꯕꯅꯤ꯫ ꯏꯕꯨꯡꯉꯣ ꯁꯔꯠꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯅꯆꯥꯅꯨꯄꯤꯒ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯃ ꯂꯩꯅꯩ ꯍꯥꯏꯅ ꯇꯥꯕ, ꯑꯗꯨꯗ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯇꯁꯦꯡꯅ ꯄꯨꯔꯅꯤꯃꯥꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯕ ꯑꯃꯅ ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯃꯒꯤ ꯃꯆꯥꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯇꯥꯛꯄꯤꯔꯛꯄ ꯑꯗꯨꯗ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯋꯥꯐꯝꯗꯨꯕꯨꯗꯤ ꯌꯥꯝꯅ ꯐꯩ, ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯕꯅꯤ, ꯂꯨꯈ꯭ꯔꯥꯕꯤ ꯏꯃꯥ ꯏꯆꯥ ꯈꯛꯇꯃꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯕꯅꯤ꯫ ꯑꯗꯣꯝꯒꯤ ꯅꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛꯄꯨ ꯆꯥꯒꯗ꯭ꯔꯅꯦ? ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯗꯤ ꯀꯩꯁꯨ ꯆꯟꯅꯗꯦ, ꯂꯤꯔꯤ ꯈꯣꯏꯔꯤꯕꯤ ꯏꯪ ꯇꯞꯄꯤ, ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯍꯣꯏꯇ ꯍꯥꯏꯕꯤꯌꯣ, ꯑꯇꯩꯗꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯍꯣꯠꯅꯖꯒꯦ꯫ ꯄꯨꯔꯅꯤꯃꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯁꯥ ꯃꯁꯥꯅꯕꯨ ꯌꯥꯅꯖꯔꯕꯗꯤ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦꯗ꯫ ꯊꯥꯔꯤꯛ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯅ ꯍꯣꯡꯅꯅꯕ ꯇꯧꯁꯤ, ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯂꯒ ꯍꯦꯛꯇ ꯍꯣꯡꯂꯁꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯅꯦ ꯄꯨꯔꯦꯜꯅꯦ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯔꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯨꯔꯦꯜꯗꯤ ꯊꯣꯏꯗ ꯑꯗꯨꯝ ꯌꯦꯡꯕꯅ ꯀꯅꯥ ꯂꯩꯕ ꯍꯥꯏꯕꯗꯨ ꯎꯕ ꯅꯠꯇꯦ꯫ ꯂꯩꯁꯅꯥ ꯉꯛꯅ ꯊꯣꯏ, ꯀꯅꯥꯅꯣ ꯅꯣꯏ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯂꯤꯁꯤꯕꯣ? ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯦꯜ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯤꯍꯨꯟ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯖꯨꯕꯣꯟꯒ ꯊꯥꯔꯤꯛꯀꯁꯨ ꯃꯆꯥꯅꯨꯄꯥꯗ ꯀꯔꯤꯃꯠꯇ ꯇꯥꯛꯇꯅ ꯂꯣꯟꯅ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯅꯣꯏ ꯍꯜꯂꯛꯂꯕ꯭ꯔꯣ? ꯍꯣꯏ ꯃꯥ, ꯑꯗꯣ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯄꯨꯔꯦꯜ ꯁꯥꯎꯔꯥꯡꯅꯅ ꯏꯃꯥ, ꯅꯣꯏꯗꯤ ꯁꯤꯗ ꯀꯩ ꯇꯧꯔꯝꯃꯤꯕ? ꯑꯁ ꯅꯠꯇꯦ, ꯀꯅꯥꯅ ꯍꯥꯏꯗꯅ ꯀꯅꯥꯅ ꯇꯝꯗꯅ ꯌꯨꯝ ꯑꯁꯤꯗꯒ ꯂꯥꯛꯂꯤꯕꯅꯣꯕ? ꯄꯨꯔꯦꯜꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯈꯪꯂꯦ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯄꯨꯔꯦꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅꯤ ꯍꯥꯏꯕ꯫ ꯂꯩꯁꯅꯥ, ꯇꯕꯥꯕꯤ, ꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯁꯥ ꯁꯦꯡꯗꯣꯛꯂꯒ ꯑꯆꯥ ꯑꯊꯛ ꯁꯦꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯣꯔꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯊꯣꯏꯅ ꯏꯃꯥ, ꯕꯕꯥ, ꯁꯦ ꯆꯥ ꯄꯥꯏꯕꯤꯌꯨ꯫ ꯏꯕꯨꯡ, ꯁꯦ ꯆꯥ ꯄꯥꯏꯕꯤꯌꯨ꯫ ꯊꯥꯔꯤꯛ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁꯤꯔꯥ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯗꯣꯏꯁꯦ? ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏ ꯑꯃꯗꯤ ꯄꯨꯔꯦꯜꯗꯣ ꯏꯈꯪ ꯈꯪꯅ ꯌꯦꯡꯅꯖꯔꯝꯃꯤ꯫ ꯄꯨꯔꯅꯤꯃꯥ ꯍꯔꯥꯎꯅ ꯍꯣꯏ, ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯏꯆꯥꯅꯤ, ꯅꯤꯡꯕ ꯊꯨꯡꯖꯔꯛꯇ꯭ꯔꯕꯤꯅꯤ, ꯍꯥꯎꯇ꯭ꯔꯕꯁꯨ ꯍꯥꯎꯋꯦ ꯈꯟꯗꯨꯅ ꯆꯥꯗꯨ ꯊꯛꯄꯤꯌꯨꯀꯣ꯫ ꯄꯨꯔꯦꯜ ꯇꯞꯅ ꯏꯃꯥ, ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ, ꯊꯦꯡꯖꯤꯜꯂꯛꯑꯦ꯫ ꯊꯥꯔꯤꯛ ꯆꯥꯗꯨ ꯊꯛꯂꯒ ꯏꯁ, ꯆꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ, ꯑꯁ ꯁꯛꯁꯨ ꯋꯥꯠꯇꯦ, ꯂꯝꯆꯠꯁꯨ ꯋꯥꯠꯇꯦ, ꯂꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ ꯑꯩꯁꯦ꯫ ꯏꯃꯥ, ꯊꯦꯡꯉꯦꯃꯦ꯫ ꯍꯩꯠ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯏꯀꯥꯏꯗꯅꯒꯁꯨ ꯇꯧꯔꯤ, ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯂꯦꯞꯅꯔꯛꯂꯕ ꯑꯁꯤꯗ ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ? ꯊꯣꯏꯗꯨ ꯏꯀꯥꯏꯅ ꯏꯃꯥ, ꯊꯣꯏ ꯀꯧꯏ꯫ ꯏꯆꯥꯗꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ, ꯏꯃꯧ ꯑꯣꯏꯕꯗ ꯑꯣꯟꯊꯣꯛꯅ ꯃꯇꯤꯛ ꯆꯥꯈ꯭ꯔꯦ꯫ ꯊꯣꯏ ꯏꯀꯥꯏꯗꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ, ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ, ꯄꯨꯔꯦꯜꯒꯤ ꯂꯩꯄꯥꯛ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯩꯄꯥꯛ ꯑꯃꯅ ꯂꯥꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯎꯖꯦꯜ ꯂꯥꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯀꯛꯄ ꯌꯥꯗ꯭ꯔꯕꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝ ꯊꯣꯔꯛꯅꯕ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯛꯂꯝꯃꯤ꯫ ꯖꯨꯕꯣꯟꯅ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯩ ꯑꯣꯏꯅ ꯂꯥꯟ ꯑꯗꯨ ꯌꯥꯎꯔꯨꯒꯦ, ꯅꯪꯒꯤꯗꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ, ꯑꯩꯈꯣꯏꯗꯤ ꯁꯤꯔꯕꯁꯨ ꯌꯥꯔꯕꯅꯤ, ꯏꯆꯥꯅ ꯂꯥꯟ ꯆꯠꯈ꯭ꯔꯒ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯊꯥꯔꯤꯛꯁꯨ ꯅꯨꯡꯉꯥꯏꯇꯅ ꯏꯆꯥꯕꯨ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯔꯤꯕꯅꯤ, ꯅꯣꯡꯃꯇꯁꯨ ꯎꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯕ ꯅꯠꯇꯦ, ꯅꯪ ꯆꯠꯈ꯭ꯔꯒꯅ ꯅꯄꯥꯕꯨꯡꯕꯨ ꯑꯣꯏꯅ ꯆꯠꯂꯁꯅꯨꯅꯦ꯫ ꯄꯨꯔꯦꯜ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯒ ꯑꯩꯕꯨ ꯆꯥꯎꯅꯕ ꯉꯁꯤ ꯐꯥꯎꯕ ꯅꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯑꯁꯨꯛ ꯆꯥꯎꯕ
ꯁꯥꯐꯕ ꯅꯆꯥꯅꯨꯄꯥ ꯑꯃ ꯂꯩꯅ ꯂꯩꯅ ꯀꯔꯤꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯋꯥꯍꯟꯗꯣꯏꯅꯣ? ꯂꯥꯟꯅꯁꯦ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯅꯣꯏꯅ ꯍꯥꯏꯕ ꯂꯨꯍꯣꯡꯕ ꯑꯗꯣ ꯍꯣꯡꯂꯁꯤ꯫ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯕ? ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯈꯜꯗꯨ ꯍꯣꯡꯕ ꯀꯧꯕ ꯅꯥꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯌꯥꯏꯐ-ꯃꯪꯒꯣꯜ ꯑꯣꯏꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯄꯨꯔꯦꯜꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯏꯆꯥꯅ ꯂꯥꯟ ꯉꯝꯗꯨꯅ ꯂꯩꯄꯥꯛ ꯑꯁꯤꯕꯨ ꯀꯟꯗꯨꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯎꯀꯣ꯫ ꯏꯆꯥ ꯊꯣꯏ ꯃꯪꯒꯣꯜ ꯑꯣꯏꯌꯨ꯫ ꯖꯣꯕꯣꯟꯅ ꯅꯨꯡꯁꯤꯅ ꯄꯨꯔꯦꯜꯕꯨ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯁꯔꯠꯁꯨ ꯂꯥꯛꯂꯗꯨꯅ ꯏꯇꯥꯎ ꯄꯨꯔꯦꯜ ꯂꯥꯛꯑꯣ ꯊꯦꯡꯉꯅꯤꯌꯦ꯫ ꯄꯨꯔꯦꯜ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕꯨ ꯎꯅꯤꯡꯂꯗꯨꯅ ꯏꯇꯥꯎ ꯁꯔꯠ ꯃꯤꯀꯨꯞ ꯑꯃꯇꯪ ꯆꯣꯟꯊꯕ ꯌꯥꯔꯔꯣꯏꯗ꯭ꯔꯥ? ꯑꯩ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪꯗꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯎꯅꯖꯒꯦ꯫ ꯁꯔꯠ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ꯫ ꯑꯩ ꯑꯉꯝ ꯃꯊꯧꯁꯤꯡꯗ ꯍꯥꯏꯔꯝꯂꯒꯦ꯫ ꯍꯣꯏ ꯑꯩ ꯊꯨꯅ ꯂꯥꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯌꯥꯡꯅ ꯊꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯧꯔꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯧꯔꯕꯗ ꯃꯌꯨꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯄꯨꯔꯅꯤꯃꯥ ꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯗꯤ ꯃꯃꯥꯡꯒꯤ ꯂꯧꯕꯨꯛ ꯑꯗꯨꯗ ꯃꯇꯥꯔꯣꯏꯁꯤꯡꯒ ꯑꯦꯟꯁꯥꯡ ꯊꯤꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤꯅꯦꯍꯦ꯫ ꯄꯨꯔꯦꯜ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯩꯁꯅꯥꯅ ꯊꯣꯏ ꯅꯪꯗꯤ ꯄꯥꯎ ꯇꯥꯔꯝꯈꯤꯔꯣꯏ꯫ ꯏꯕꯨꯡ ꯄꯨꯔꯦꯜ ꯍꯣꯏꯒꯤ ꯂꯩꯄꯥꯛꯀ ꯑꯇꯣꯞꯄ ꯂꯩꯄꯥꯛꯀ ꯂꯥꯟ ꯇꯧꯅꯒꯗꯧꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝ ꯊꯣꯛꯇꯨꯅ ꯂꯥꯟꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ꯫ ꯑꯃꯨꯛꯇꯪ ꯎꯅꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯗꯨ ꯄꯨꯔꯦꯜꯕꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ꯫ ꯎꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯃꯣꯏꯗꯁꯨ ꯌꯥꯝꯅ ꯃꯤꯄꯥꯏꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯔꯦꯜꯁꯨ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯊꯣꯏꯕꯨ ꯀꯧꯔꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯣꯏ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯨꯔꯦꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯔꯝꯗꯦ꯫ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯁꯥꯐꯣꯡꯂꯛꯂꯝꯃꯤ꯫ ꯄꯨꯔꯦꯜ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯂꯩꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯊꯣꯏ ꯇꯨ ꯑꯥꯗ ꯍꯧꯔꯤꯕ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤ ꯑꯁꯤꯗꯅꯦ ꯉꯥꯏꯍꯥꯛ ꯏꯕꯨꯡ ꯄꯨꯔꯦꯜꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯣ꯫ ꯃꯐꯝ ꯑꯁꯤꯗ ꯄꯥꯈꯪ ꯂꯩꯁꯥ ꯎꯅꯕ ꯌꯥꯝꯅ ꯐꯩ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯏꯅꯗꯦ ꯍꯥꯏꯕꯅꯦ꯫ ꯄꯨꯔꯦꯜ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯊꯣꯏꯗ ꯌꯦꯡꯂꯝꯂꯒ ꯒꯨꯜꯃꯣꯍꯔ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯕꯥꯕꯤ ꯊꯣꯏꯗ ꯏꯜꯂꯒ ꯆꯠꯂꯣ ꯃꯤꯉꯝꯗꯕꯤ ꯑꯣꯏꯔꯅꯣꯕ꯫ ꯏꯕꯨꯡꯁꯦ ꯂꯥꯟ ꯌꯥꯎꯕ ꯆꯠꯈꯤꯗꯧꯔꯕꯅꯤ꯫ ꯅꯪꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯄꯨꯝꯕ ꯐꯣꯡꯗꯣꯛꯍꯧꯔꯣꯕ꯫ ꯊꯣꯏꯗꯨ ꯏꯀꯥꯏ ꯏꯀꯥꯏꯅ ꯄꯨꯔꯦꯜꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯨꯔꯦꯜ ꯇꯞꯅ ꯊꯣꯏ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟ ꯆꯠꯅꯅꯕꯒꯤ ꯊꯣꯔꯛꯂꯕꯅꯤ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯒꯤ ꯁꯛꯇꯝ ꯑꯃꯨꯛꯇꯪ ꯎꯖꯍꯧꯒꯦ ꯈꯟꯗꯨꯅ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯑꯌꯥꯕꯗꯣ ꯅꯍꯥꯛꯅ ꯄꯤꯕꯤꯔꯔꯣꯏꯗ꯭ꯔꯥ? ꯊꯣꯏ ꯄꯨꯔꯦꯜꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯇꯞꯅ ꯐꯝꯊꯔꯒ ꯏꯕꯨꯡꯒꯤ ꯑꯄꯥꯝꯕ ꯇꯧꯕꯗ ꯑꯩꯅ ꯀꯔꯤꯁꯨ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯄꯤꯕꯤꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯕꯤꯔꯛꯇ꯭ꯔꯤꯕꯅꯣ? ꯄꯨꯔꯦꯜ ꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯨꯗꯛꯇ ꯇꯥꯎꯊꯔꯛꯄ ꯄꯥꯎꯖꯦꯜꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯅꯪꯅ ꯄꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯒꯤ ꯁꯛꯇꯝꯕꯨ ꯌꯦꯡꯕꯤꯌꯨ꯫ ꯇꯧꯕꯇꯕꯨ ꯏꯕꯨꯡ ꯑꯩꯕꯨꯗꯤ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯔꯦꯜ ꯑꯁꯨꯝ ꯑꯁꯨꯝ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯑꯩꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯪꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯇꯊꯣꯠꯂꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯄꯤ ꯃꯍꯥꯛꯅ ꯇꯥꯡꯖꯕ ꯆꯥꯟꯅꯗꯦ꯫ ꯅꯪꯅ ꯑꯁꯨꯝꯅ ꯀꯞꯂꯒ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ꯫ ꯃꯗꯨꯒꯤ ꯁꯔꯨꯛ ꯕꯣꯔ ꯑꯣꯏꯅ ꯄꯤꯕꯤꯌꯨ꯫ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯒꯤꯗꯃꯛ ꯊꯧꯖꯥꯜ ꯅꯤꯕꯤꯌꯨ꯫ ꯊꯣꯏ ꯄꯨꯔꯦꯜꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯑꯩ ꯏꯕꯨꯡꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯒꯦꯀꯣ꯫ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯇꯤꯒꯤ ꯅꯪꯒꯤꯗꯃꯛ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯊꯧꯖꯥꯜ ꯅꯤꯖꯔꯝꯒꯦ꯫ ꯄꯨꯔꯦꯜ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯑꯩ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯊꯦꯡꯈ꯭ꯔꯒꯅꯤ꯫ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯅꯤ꯫ ꯊꯣꯏ ꯄꯥꯝꯃꯨ ꯄꯥꯝꯃꯨꯅ ꯄꯨꯔꯦꯜꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯄꯨꯔꯦꯜ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯕꯒꯨꯝꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯄ ꯑꯗꯔ ꯒꯨꯂꯥꯞ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯏꯗ ꯄꯤꯔꯝꯃꯤ꯫ ꯁꯦ ꯈꯨꯗꯣꯜ ꯑꯁꯦ ꯅꯪ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨ꯫ ꯑꯩꯃꯛꯅꯤ ꯈꯟꯗꯨꯅ ꯅꯅꯥꯛꯇ ꯊꯝꯃꯨ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯄꯨꯔꯦꯜ ꯑꯗꯨꯃꯛ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯖꯔꯒ ꯏꯕꯨꯡ ꯅꯍꯥꯛ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯎꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯥꯅꯨꯡꯗ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯈꯨꯠꯂꯥꯏ ꯌꯦꯟꯗꯨꯅ ꯃꯍꯩ ꯃꯍꯩ ꯂꯥꯟ ꯁꯣꯛꯅꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 5ꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯥꯟ ꯑꯗꯨ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯄꯨꯔꯦꯜ ꯈꯣꯏꯅ ꯉꯝꯕ ꯆꯥꯡꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯐꯠꯇ꯭ꯔꯕ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯩꯖꯕꯤ ꯊꯥꯗꯨꯅ
ꯁꯥꯊꯤ ꯁꯥꯊꯤꯔꯕ ꯂꯥꯂꯣꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤ ꯍꯥꯠꯄ ꯍꯧꯔꯝꯃꯤ꯫ ꯄꯨꯔꯦꯜ ꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯂꯥꯟ ꯑꯗꯨ ꯁꯣꯛꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯅꯤꯔꯣꯝꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯁꯤꯕ ꯁꯣꯛꯄ ꯌꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯄꯨꯔꯦꯜ ꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯊꯧꯅꯥ ꯂꯩꯅ ꯐꯠꯇ꯭ꯔꯕ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯐꯥꯕ ꯉꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯍꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯒ ꯊꯧꯅꯥ ꯐꯔꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯨꯔꯦꯜ ꯑꯗꯨ ꯀꯛꯊꯠꯂꯒ ꯑꯉꯝꯕꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯀꯠꯂꯝꯃꯤ꯫ ꯁꯦꯅꯥꯄꯇꯤꯅ, ꯑꯉꯝꯕ, ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯀꯔꯤ ꯇꯧꯁꯤꯒꯦ? ꯑꯉꯝꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ, ꯐꯠꯇꯕ ꯍꯥꯏꯕꯁꯤꯗꯤ ꯐꯠꯇꯕꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯊꯝꯕ ꯃꯇꯝꯗ ꯃꯇꯝ ꯆꯨꯞꯄꯗ ꯐꯠꯇꯅ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ꯫ ꯃꯄꯥ ꯃꯄꯨꯒꯤ ꯐꯠꯇꯕ ꯂꯤꯆꯠ ꯁꯥꯖꯠ ꯁꯣꯏꯗꯅ ꯇꯝꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯂꯁꯤ꯫ ꯁꯦꯅꯥꯄꯇꯤꯅ ꯈꯣꯟꯖꯦꯜ ꯍꯧꯅ, ꯂꯥꯟꯃꯤꯁꯥ, ꯈꯨꯠꯂꯥꯏ ꯄꯥꯏꯈꯠꯂꯣ꯫ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯅꯥꯏꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯍꯥꯠꯇꯣꯛꯎ꯫ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯃꯥꯡꯍꯟꯈ꯭ꯔꯁꯤ꯫ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯃꯈꯣꯏꯕꯨ ꯍꯥꯠꯄꯤꯒꯅꯨ, ꯃꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯖꯒꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯇꯥꯈꯤꯗ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯂꯝꯖꯤꯡ ꯑꯣꯏꯔꯒ ꯐꯠꯇ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯀꯟꯅ ꯈꯨꯠꯊꯣꯛꯅꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯐꯠꯇ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ, ꯑꯩꯈꯣꯏꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯄꯨꯔꯦꯜ ꯍꯔꯥꯎꯅ, ꯏꯇꯥꯎ ꯁꯔꯠ, ꯍꯌꯦꯡꯗꯒꯤꯗꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯏꯃꯥ ꯄꯥꯕꯨꯡꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯐꯪꯂꯅꯤꯀꯣ? ꯐꯪꯗ꯭ꯔꯗꯤ ꯀꯩꯅꯣ, ꯅꯪꯒꯤ ꯊꯋꯥꯏꯁꯨ ꯎꯅꯕ ꯐꯪꯂꯅꯤ꯫ ꯄꯨꯔꯦꯜ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯌꯨꯝꯗ ꯍꯥꯟꯅ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯎꯅꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯈꯔ ꯂꯥꯟꯗ꯭ꯔꯣ? ꯅꯪꯒꯤ ꯏꯃꯥ ꯏꯄꯥ ꯍꯥꯏꯕꯁꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯐꯝ ꯊꯣꯛꯏꯗ꯫ ꯇꯟꯖꯥ ꯑꯗꯨꯗ ꯎꯔꯦ ꯑꯁꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯐꯠꯇ꯭ꯔꯕ ꯂꯥꯟꯃꯤ ꯑꯃꯈꯛ ꯍꯤꯡꯂꯝꯕꯗꯒꯤ ꯇꯦꯟ ꯄꯥꯏꯗꯨꯅ ꯑꯉꯝꯕ ꯇꯝꯅ ꯀꯥꯞꯀꯗꯕꯒꯤ ꯇꯧꯔꯤꯕ ꯑꯗꯨ꯫ ꯃꯗꯨ ꯎꯕꯗ ꯄꯨꯔꯦꯜ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯥꯒꯤ ꯇꯦꯟ ꯑꯗꯨ ꯁꯠꯇꯨꯅ ꯀꯥꯞꯀꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ, ꯇꯦꯟ ꯃꯆꯩ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯅꯥꯛ ꯑꯗꯨꯗ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯣꯏꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯁꯔꯠꯄꯨ ꯏꯟꯊꯣꯛꯂꯝꯂꯒ ꯑꯉꯝꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯦꯟ ꯑꯗꯨꯁꯨ ꯀꯥꯞꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅ ꯑꯉꯝꯕ ꯑꯗꯨꯗꯤ ꯄꯥꯜꯍꯧꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯡꯗ ꯊꯠꯇꯨꯅ ꯂꯩꯔꯤꯕ ꯄꯨꯔꯦꯜꯒꯤ ꯃꯕꯨꯛꯇ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤꯅ ꯐꯠꯇ꯭ꯔꯕ ꯂꯥꯟꯃꯤ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯁꯔꯠ ꯄꯥꯈꯠꯅ ꯄꯨꯔꯦꯜꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯄꯨꯔꯦꯜ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯄꯨꯔꯦꯜ ꯌꯥꯝꯅ ꯋꯥꯅ, ꯃꯁꯤꯅꯤ ꯁꯥꯐꯕ ꯑꯃꯅ ꯇꯧꯕ ꯉꯝꯕ ꯊꯧꯅꯥ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯄꯨꯔꯦꯜꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ, ꯅꯍꯥꯛꯇꯤ ꯑꯇꯥꯡꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯩꯒꯤ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯑꯁꯤ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯕꯅ ꯃꯇꯤꯛ ꯆꯥꯏ꯫ ꯁꯔꯠ ꯄꯥꯈꯠꯅ, ꯁꯦꯅꯥꯄꯇꯤ, ꯏꯇꯥꯎ ꯄꯨꯔꯦꯜꯁꯦ ꯑꯃꯨꯛꯇ ꯀꯟꯅꯅꯕ ꯇꯧꯁꯦ꯫ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯄꯨꯗꯨꯅ ꯑꯃꯥꯏꯕ ꯇꯣꯂꯤꯟꯒꯤ ꯃꯅꯥꯛꯇ ꯆꯠꯁꯦ꯫ ꯄꯨꯔꯦꯜꯒꯤ ꯃꯕꯨꯛ ꯑꯗꯨ ꯏ ꯌꯥꯝꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯍꯤꯛ ꯍꯤꯛ ꯂꯥꯎꯔꯒ, ꯏꯇꯥꯎ, ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯛꯂ ꯃꯥꯜꯂꯦ꯫ ꯑꯩꯕꯨ ꯈꯜꯂꯅꯨ, ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯇꯥꯏꯕꯪ ꯊꯥꯗꯣꯛꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯒꯤ ꯊꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪꯗꯤ ꯐꯣꯡꯗꯣꯛꯄ ꯄꯥꯝꯃꯤ꯫ ꯏꯐꯝꯗ ꯆꯦꯒ ꯈꯣꯔꯖꯩ ꯑꯃꯠꯇꯒ ꯄꯤꯅꯕꯤꯌꯨꯕ꯫ ꯁꯔꯠ ꯀꯞꯂꯒ, ꯄꯨꯔꯦꯜ, ꯅꯪ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤꯌꯦ꯫ ꯑꯉꯝꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝꯅ ꯁꯔꯠꯀꯤ ꯂꯦꯡꯖꯨꯝꯗ ꯅꯨꯡꯉꯥꯏꯇꯅ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯂꯝꯃꯤ꯫ ꯁꯔꯠꯇꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯔꯦꯜꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯛꯂꯝꯃꯤ꯫ ꯁꯦꯅꯥꯄꯇꯤꯅ, ꯄꯨꯔꯦꯜ, ꯃꯁꯤꯒꯤ ꯆꯦꯒ ꯈꯣꯔꯖꯩ ꯑꯁꯤꯒꯅ ꯑꯩꯅ ꯄꯤꯕ ꯉꯝꯖꯕ ꯈꯨꯗꯣꯜ, ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯇꯣ ꯐꯣꯡꯗꯣꯛꯂꯣ꯫ ꯄꯨꯔꯦꯜ ꯋꯥꯔꯕꯁꯨ ꯋꯥꯅ ꯆꯦ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯏꯖꯔꯝꯃꯤ꯫ ꯂꯣꯏꯔꯕꯗ ꯆꯦꯖꯦꯠ ꯑꯗꯨ ꯅꯤꯡꯊꯤꯅ ꯊꯨꯞꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯐꯩꯖꯩ ꯅꯥꯆꯩ ꯊꯨꯞꯂꯒ ꯁꯔꯠꯀꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯒ, ꯏꯇꯥꯎ, ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯣꯏꯃꯥꯒꯤ ꯃꯐꯝꯗ ꯄꯤꯖꯅꯤꯡꯕ ꯍꯥꯏꯕꯕꯨ ꯃꯁꯤꯅꯤ꯫ ꯅꯪꯅ ꯁꯣꯏꯗꯅ ꯃꯥꯒꯤ ꯃꯐꯝꯗ ꯌꯧꯍꯟꯕꯤꯌꯨꯀꯣ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯏꯃꯥ ꯄꯥꯕꯨꯡꯗꯣ, ꯃꯆꯥ ꯑꯩꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯜꯂꯛꯄ ꯉꯥꯏꯔꯝꯒꯅꯤ꯫ ꯑꯩꯅ ꯍꯜꯂꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯑꯇꯤꯌꯥꯗ ꯊꯣꯛꯄ ꯊꯋꯥꯟꯃꯤꯆꯥꯛ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯇꯝꯕꯤꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯈꯦꯡꯂꯛ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯛꯏ꯫ ꯃꯃꯤꯠꯇꯁꯨ
ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯣꯏꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯀꯞꯈꯤꯕ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯏꯕꯨꯡ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯁꯛꯇꯝ ꯀꯌꯥꯁꯤꯡ ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯪꯂꯥꯟ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯁꯔꯠꯅ ꯄꯨꯔꯦꯜꯒꯤ ꯃꯁꯥꯗ ꯅꯤꯛꯂꯒ ꯄꯨꯔꯦꯜ ꯁꯦ ꯋꯥꯈꯜ ꯑꯝꯇ ꯇꯥꯔꯣ ꯀꯩꯗꯧꯔꯒꯦ ꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯆꯔꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯄꯨꯔꯦꯜ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯃꯃꯤꯠ ꯑꯗꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯎꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯣꯜꯂꯝꯕ ꯁꯣꯔ ꯃꯍꯥꯛꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯐꯥꯎꯕ ꯁꯤꯠꯈꯤꯗ꯭ꯔꯦ꯫ ꯃꯥꯂꯦꯝ ꯄꯨꯝꯕ ꯆꯞ ꯂꯦꯞꯈꯤꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯑꯉꯝꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯄꯨꯔꯦꯜꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯈꯨꯔꯨꯝꯂꯒ ꯅꯍꯥꯛꯇꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯊꯧꯕꯅꯤ, ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯕ ꯏꯁꯣꯔꯅꯤ, ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯁꯅꯨ꯫ ꯑꯃꯔꯣꯝꯗꯅ ꯊꯣꯏꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯛꯂꯛꯂꯝꯃꯤ꯫ ꯃꯁꯥꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯑꯃ ꯄꯨꯔꯝꯃꯤ꯫ ꯃꯣꯟ ꯃꯈꯥꯗ ꯊꯝꯂꯤꯕ ꯑꯀꯪꯕ ꯑꯗꯔ ꯒꯨꯂꯥꯞ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ ꯃꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯟꯗꯨꯅ ꯇꯨꯝꯖꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯇꯒꯤ ꯊꯥꯔꯤꯛ ꯑꯃꯗꯤ ꯖꯨꯕꯣꯟ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯥꯡꯒꯣꯜ ꯅꯤꯖꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯟ ꯆꯠꯈꯤꯕ ꯂꯥꯟꯃꯤ ꯀꯌꯥ ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯦ, ꯑꯩꯈꯣꯏꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯍꯔꯥꯎꯅ ꯄꯖꯦꯡ ꯐꯤꯔꯥꯜ ꯊꯦꯠꯇꯨꯅ ꯆꯠꯅꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯍꯔꯥꯎꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ, ꯅꯤꯖꯃꯟ ꯃꯍꯩ ꯆꯥꯔꯤ, ꯑꯩ ꯑꯇꯩ ꯂꯥꯏꯔꯤ ꯃꯃꯥ, ꯏꯃꯧ ꯅꯨꯄꯤꯗꯣ ꯉꯁꯤꯗꯨꯝ ꯂꯧꯕꯤꯔꯨꯔꯁꯤ, ꯈꯨꯗꯛꯇ ꯂꯨꯍꯣꯡꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯁꯔꯠꯅ ꯂꯝꯖꯤꯡꯗꯨꯅ ꯃꯤꯑꯣꯏ ꯈꯔ ꯇꯧꯔꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯀꯤ ꯃꯃꯤꯠꯇ ꯁꯔꯠꯅ ꯐꯤꯔꯥꯜ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗꯨ ꯎꯔꯒ ꯃꯆꯥꯅꯨꯄꯥ ꯄꯨꯔꯦꯜ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯗꯨꯅ ꯍꯔꯥꯎꯅ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯆꯦꯟꯁꯤꯟꯖꯈ꯭ꯔꯦ꯫ ꯁꯔꯠ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥꯒꯨꯝꯂꯕꯤ, ꯑꯩꯕꯨ ꯁꯛ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯥ? ꯊꯥꯔꯤꯛꯇꯣ ꯁꯔꯠꯇ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯍꯦ ꯁꯛꯊꯤꯕ ꯅꯪ ꯑꯣꯏꯔꯦ, ꯑꯩꯗꯤ ꯀꯨꯏꯅ ꯏꯆꯥꯗꯣ ꯎꯔꯨꯗꯕ ꯑꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯅꯪꯕꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯀꯗꯥꯏ ꯂꯩꯍꯧꯔꯦ ꯃꯥꯗꯤ? ꯍꯣ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯒꯅꯤꯌꯦ꯫ ꯁꯔꯠ ꯄꯥꯏꯔꯤꯕ ꯐꯤꯔꯥꯜ ꯑꯗꯨ ꯊꯥꯔꯤꯛꯇ ꯁꯤꯟꯅꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯍꯔꯥꯎꯅ ꯂꯧꯔꯒ ꯐꯤꯔꯥꯜ ꯑꯁꯦ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯅꯤꯡꯖꯔꯤꯕ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯊꯦꯠꯆꯤꯟꯕꯤꯕꯅ ꯐꯒꯗꯕ ꯃꯥꯜꯂꯦ꯫ ꯁꯔꯠ ꯅꯨꯡꯉꯥꯏꯇꯅ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯨꯝꯂꯕꯤ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ, ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯦꯜꯒꯤꯗꯃꯛꯇ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯊꯧꯖꯥꯜ ꯅꯤꯔꯨꯔꯒꯅꯨ꯫ ꯊꯥꯔꯤꯛ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯐꯠ ꯍꯟꯖꯤꯟꯈꯤꯗꯨꯅ ꯃꯔꯧ ꯂꯩꯕ ꯋꯥꯍꯩ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯗ꯭ꯔꯗꯨꯅ ꯁꯔꯠꯀꯤ ꯂꯦꯡꯖꯨꯝ ꯑꯅꯤ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯗꯨꯅ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯕꯒꯦ? ꯁꯔꯠ ꯁꯦ ꯃꯥ ꯀꯥꯏꯗ ꯂꯩꯍꯧꯕꯒꯦ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ꯫ ꯃꯤꯅ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯄꯥꯏꯗꯨꯅ ꯍꯜꯂꯛꯅꯔꯦ, ꯑꯗꯨꯒ ꯃꯥꯅ ꯌꯨꯝꯗꯒ ꯆꯪꯉꯛꯇꯕ ꯃꯈꯩ ꯃꯥꯕꯨ ꯉꯥꯎꯔꯕꯔꯣ? ꯁꯔꯠ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯨꯔꯨ ꯀꯨꯟꯊꯗꯨꯅ ꯀꯞꯂꯒ ꯃꯍꯥꯛ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ, ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯔꯣꯏꯌꯦ ꯏꯃꯥ꯫ ꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯀꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯨꯕꯣꯟ ꯑꯃꯗꯤ ꯊꯥꯔꯤꯛꯇꯤ ꯕ꯭ꯔꯖ ꯁꯤꯡꯖꯪ ꯇꯥꯕꯒꯨꯝꯅ ꯊꯣꯛꯂꯔꯦ꯫ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯑꯋꯥꯕ ꯆꯩꯅꯥ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯦ꯫ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯃꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯕꯨꯡ, ꯅꯆꯥ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ, ꯑꯩꯒꯤ ꯏꯇꯥꯎ ꯄꯨꯔꯦꯜꯕꯨ ꯑꯩꯅ ꯀꯟꯕ ꯉꯝꯖꯍꯧꯗ꯭ꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯖꯨꯕꯣꯟ ꯁꯔꯠꯄꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯄꯨꯔꯦꯜꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯄꯨꯊꯔꯛꯇꯨꯅ ꯁꯨꯃꯥꯡꯗ ꯊꯝꯂꯔꯦ꯫ ꯊꯥꯔꯤꯛ ꯌꯦꯡꯖꯕ ꯉꯝꯗ ꯂꯩꯃꯥꯏꯗ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯄꯨꯔꯦꯜꯕꯨ ꯀꯧꯖꯗꯨꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯇ ꯎꯍꯟꯕꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯥꯟ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯅꯪꯅ ꯎꯍꯜꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪꯒꯤ ꯋꯥꯁꯛ ꯑꯗꯨꯕꯨ ꯃꯁꯤꯔꯣ? ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯎ ꯆꯦꯟꯈꯤꯕ ꯊꯣꯏꯁꯨ ꯄꯟꯊꯕ ꯇꯧꯗ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯦ꯫ ꯁꯨꯃꯥꯡꯗ ꯑꯉꯧꯕ ꯐꯤꯅ ꯀꯨꯞꯇꯨꯅ ꯊꯝꯂꯤꯕ ꯄꯨꯔꯦꯜꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯊꯣꯏ ꯆꯦꯟꯁꯤꯟꯗꯨꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯀꯞꯂꯒ ꯏꯕꯨꯡ ꯍꯧꯒꯠꯂꯣ, ꯑꯩ ꯅꯪꯒꯤ ꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯕꯅꯦ, ꯅꯪꯅ ꯂꯧꯕ ꯂꯥꯛꯇ꯭ꯔꯁꯨ ꯑꯩ ꯏꯁꯥꯅ ꯂꯥꯛꯆꯔꯕꯅꯦ, ꯀꯩꯒꯤꯅꯣ ꯅꯪꯅꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤꯕꯣ? ꯍꯧꯒꯠꯂꯣ ꯏꯕꯨꯡ, ꯍꯧꯒꯠꯂꯣ꯫ ꯂꯩꯁꯅꯥꯅ ꯊꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯊꯣꯏ ꯀꯞꯂꯒ ꯂꯩꯁꯅꯥ, ꯁꯦ ꯏꯕꯨꯡꯁꯦ ꯑꯝꯇ ꯍꯧꯒꯠꯂꯣ ꯍꯥꯏꯌꯣ, ꯅꯪꯅ ꯍꯥꯏꯕꯗꯥꯏꯅꯦ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤꯗꯨꯗ ꯎꯅꯈꯤꯕ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯃꯛ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯋꯦ ꯍꯥꯏꯗꯥꯏꯅꯦ, ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯏꯅꯗꯦ ꯍꯥꯏꯗꯥꯏꯅꯦ, ꯁꯦ ꯑꯝꯇ ꯍꯧꯗꯣꯛꯑꯣ ꯂꯩꯁꯅꯥ, ꯃꯥ ꯑꯝꯇ ꯍꯧꯗꯣꯛꯑꯣ ꯂꯩꯁꯅꯥ꯫
ꯊꯥꯔꯤꯛꯅ ꯊꯣꯏꯕꯨ ꯀꯣꯟꯁꯤꯜꯂꯒ ꯊꯣꯏ ꯅꯪꯅ ꯂꯤꯁꯤꯡꯂꯛ ꯀꯧꯔꯕꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯧꯔꯕꯁꯨ ꯃꯍꯥꯛꯇꯤ ꯁꯨꯛꯈꯨꯝ ꯈꯨꯝꯂꯛꯂꯔꯣꯏꯌꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯂꯤꯡꯖꯦꯜ ꯌꯥꯝꯅ ꯈꯥꯕꯅꯤ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯕꯅꯦ मधु यारोये मा मधु यारोये आई माँ बोले पना कहीं गाई ने माँ सोईदना खुमलकनी माँ खुमकनी माउदो असे हाइदना पुरेल बो हंजिन कौरमे अदुबो करमना असिबो महागना पाखुम पिरकनी असुमना पुरेल की थौरम पांगथोकपा लोइरमे थोई वारदुना थारिखोइगी मांगोल अदुदा उखोंगदा ngaदुना फमलमे मनाकता लैसनासु लैरमे सरदना थोई से मसिगी चेजेट असे पुरेलना ताइबंग थादोक्तुना चटलमदाइगी मिकुप अदुदा पिरमबनी नफमदा सिनौ हाइदुना ताकपिरमबनी थोई इखेंग तैरब चे अदु फत लौरगा नंगहौररोय मतागुम सत फाक्तोकलमी अदुगा पाबा हौई चेजेट अदुदा असुमना इरमे थोई अइगी पुंसिदा इमा इपादगी हेन्ना नुसिबा लैते हाइना खंजरमबनी अदु नंगबु उरुबा मिकुप अदुदगिदे मखोइदगी हेनबा अइगी थमोइदा नुसि येनिंग अमा हुनखिबनी नुपा थोक्तबना नुसिना फोंगबा ngamjade थमोइदा लोतुना थमजकी असुकुइना नंगा लोइनरकपा मतम असिदा अइना नंगबु नुसि सुंफोंग फोंखिदबदो अइना नंगबु थमोइ सेंना नुसिबगिने हाइदुना नंगना खनबियो हाइनबा लै चिंदा फोंदोक्तना थमोइदा नुसिबा असिना असेंगबा नुसिबनी हाइना अइना हिंलिङै मतमदा नफमदा हाइबा ngamहौद्रगसु चेजेट असिगी मतेंगना हाइ नंगबु अइना थमोइ सेंना नुसिसै अइगी सगहेलाबि थोइ मिकुप अदुदा अइगी खुलाइ मतिक चाना यावरमलबदि अइगी थवाइ असे सोइदना हिंलमगदबनि अदुबु नुसिबि अइना अरोइबोइना नफमदा सिनगदौरिबा थौदांगि लानमि खुदिंगमक अइमकनि इबुंग इपामकनि खल्लगा तेंजैगी खुलाइ सादुना अवाटपा लेहनबिगनो मसिमदि नंगना सोइदना अइगिदमक खल्लगा मतेंग तौबियुको लाइरमलेंदा नंगबु लाकपा ngaइरमगे हक्चांगना चटख्रबसु थवाइना नंगबु मिकुप खुदिंगी सेनगनी मिकुप अमा फावबा लापथोकले अदुगा अइगी इमा पाबुंगदो नंगबु ममा ओइबा यामना पामजखिबनी मरकता युमगी महुसादुना लैबियुको नंगी पामुबा पुफत्तबा पुरेल वाहैसिंग अदु पाजरगा थोइदि थमोइ पुबा ngamdre चेजेट अदुबु चेटना कोनसिलगा इबु आई नंगी अनिंगबा पामबदो आई सोइदना पांगथोकनी इबु आई सोइदना पांगथोके असुमना नुमित अदुमक्तदा थोइना लानगी खुलाइ साफम संग अमा लेंखटलमी सरत लैसना तबाबि खोइमुसु यावरमी मखोइ मयामना थोइगी मतेंग पांगबिदुना लानमिसिंगी लानगी खुलाइ वातनबा सेम सारमी थारिक अमसुंग जुबोनसु ममौ ओइबा फंगजाहौद्रबा थोइना पुरेलगिदमक पांगथोकपिरक्लिबा कयासिंग अदुबु उरगा मथमोइदा पेंजरमी पुंसि चुप्पा युम पानख्ररोय हाइदुना लेपख्रे पुरेलगिदमक कथोकजरमी थारिक अमसुंग जुबोनगी सेबासो वातना तौबिरमी पूर्णिमासो मचानुपीगी लंबीदा येत्रे अपांबा अदुमक तौहल्लमी नोंमगी नुमित अमदा थोइ मतोमता संगदुदा तेंजै सादुना लैरिङै खोंजेल अमना थोइ खोंजेल अदु ताबदा अकोइबदुदा कुइलै लैदुना येंजरमी मिकुप अदुदा उरे मम्मी सामी ओइना पुरेलना मोमो नोक्तुना लेपलिबा अदु थोइ कपलगा इबुंग असी हाइदुना चेंसिनदुना कोनसिनजै अदुबु थवाइ ओइबना लैमाइदो ओइना तुसिल्लमी थोइ अइदि सिरबा थवाइ नंगना अइबु सोकपा थेंगबा खकंगमलै अइहाकना मफम असिदा लाक्लिबसे नंगना अइगिदमक पांगथोकपिरक्लिबा असिगिदमक थागतपा फोंदोकपा लाक्लिबनी इबोंग नंगना अइबु मतम चुप्पदा सेनदुना लैब्रा अदो नंग करम कांदा लाक्कदोइनो मथंग मपोक हाइबदुमा लैरबदि अइ सोइदना नंगबु ngaइरमगे अइदि मथंग मपोक पामदे पोंगी पोइसु खंगदे हंदगी मपोकसिदा नंग लाओ अइ याम वारे नंग लाओ पुरेल तंजा अदुदा लंगना nganba हौरक्लमी थोइ नंगी सक्तमदो
ꯑꯃꯨꯛꯇ ꯄꯦꯟꯅ ꯌꯦꯡꯖꯍꯧꯒꯦ꯫ ꯑꯩ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯊꯣꯏ ꯄꯨꯔꯦꯜꯒꯤ ꯃꯃꯤ ꯑꯗꯨ ꯃꯥꯡꯈꯤꯅꯣ ꯍꯥꯏꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯂꯪꯅ ꯉꯥꯟꯈꯠꯂꯛꯂꯒ ꯄꯨꯔꯦꯜꯒꯤ ꯃꯃꯤ ꯑꯗꯨ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯊꯣꯏ ꯀꯞꯂꯒ ꯄꯨꯔꯦꯜꯕꯨ ꯀꯧꯖꯔꯝꯃꯤ꯫ ꯃꯄꯥꯟꯗꯒꯤ ꯁꯔꯠ ꯂꯩꯁꯅꯥꯁꯨ ꯇꯥꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯁꯅꯥꯅ "ꯊꯣꯏ, ꯀꯩꯗꯧꯔꯒꯦ? ꯀꯗꯥꯏꯗꯒꯤ ꯄꯨꯔꯦꯜꯅꯣ? ꯃꯍꯥꯛꯇꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ꯫ ꯅꯠꯇꯦ, ꯃꯥ ꯍꯧꯖꯤꯛꯇ ꯃꯐꯝꯁꯤꯗ ꯂꯥꯛꯑꯝꯕꯅꯤ꯫ ꯃꯥ ꯏꯅꯥꯛꯇ ꯂꯥꯛꯑꯝꯕꯅꯤ"꯫ ꯊꯣꯏꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯔꯦꯜ ꯃꯍꯥꯛꯀꯤꯗꯃꯛ ꯃꯄꯨꯟꯁꯤ ꯀꯠꯊꯣꯛꯇꯨꯅ ꯊꯣꯏ ꯑꯗꯨ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯗꯨꯅ ꯂꯦꯟꯈꯤꯔꯝꯃꯤ꯫